ꯕꯣꯠꯇꯨꯔꯣ ꯀꯣ ꯑꯣ ꯌꯥꯔꯒꯗꯤ ꯑꯣ ꯀꯩꯅꯣꯗꯣ ꯁꯥꯎꯟꯗꯣ ꯀꯣ ꯇꯥꯏꯄꯤꯡꯗ ꯃꯅꯤꯄꯨꯔꯤ ꯑꯀꯥꯁ ꯑꯗꯒꯤ ꯑꯃꯅ ꯁꯁꯤꯀꯨꯃꯥꯔ ꯆꯤꯉꯥꯈꯝ ꯅꯣꯏ ꯇꯥꯏꯔꯥ ꯚꯤꯗꯤꯑꯣ ꯃꯨꯠꯊꯠꯂꯒ ꯑꯟꯃ꯭ꯌꯨꯠ ꯁꯥꯎꯟ ꯉꯥꯛꯇ ꯂꯥꯛꯑꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯤꯔꯛꯑꯒꯦ ꯃ꯭ꯌꯨꯠ ꯂꯣꯏ ꯇꯧꯁꯜꯂꯛꯑꯒꯦꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯀꯣ ꯋꯦꯌꯔ ꯑꯣꯟ ꯂꯥꯏꯐ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯗꯣꯏꯁꯦ ꯀꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯁꯨꯝ ꯂꯩꯗꯅ ꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ Q&A ꯍꯥꯟꯅ ꯇꯧꯈꯥꯏꯁꯦꯕ ꯅꯣꯏꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯅꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯇꯝꯐꯝꯕꯅꯤꯀꯣ ꯉꯁꯥꯏ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯦꯄꯣꯂꯤꯌꯟ ꯁꯥꯟꯅꯔꯦ ꯁꯥꯏꯛ ꯃꯨꯖꯥꯐꯔ ꯀꯣ ꯁꯥꯏꯛ ꯃꯨꯖꯥꯐꯔ ꯍꯣꯏꯗꯤ ꯈꯪꯅꯕ ꯀꯨꯏꯔꯦ ꯁꯥꯏꯛ ꯃꯨꯖꯥꯐꯔ ꯑꯣꯀꯦ ꯁꯃꯖꯁꯨ ꯂꯥꯛꯑꯦ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯁꯨ ꯂꯥꯛꯑꯦ ꯅꯥꯏꯁ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯣꯏꯁꯟ ꯍꯪꯕꯤꯕ ꯌꯥꯅꯤ ꯉꯁꯤꯗꯤ Q&A ꯇꯧꯈꯥꯏꯁꯦꯕ ꯑꯗꯨꯒ ꯕꯦꯠꯁ ꯅꯝꯕꯔ 3ꯒꯤꯗꯤ 9:30ꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯃꯨꯠꯊꯠꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯣ ꯗꯥꯏꯃꯟꯅꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤꯗꯤ ꯃꯤꯅꯥꯔꯅꯤꯒꯤꯗꯤ ꯑꯣꯀꯦ ꯁꯥꯔ ꯑꯩꯒꯤ ꯑꯃꯇ ꯀꯣ ꯕꯣꯔꯤꯁꯀꯤ ꯕꯣꯔꯤꯁ ꯅꯪ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯛꯑꯒꯦ ꯀꯣ ꯕꯣꯔꯤꯁ ꯔꯦꯗꯤ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯈꯩꯗꯣ ꯍꯥꯟꯅ ꯀꯣꯃꯦꯟꯇ ꯂꯣꯏ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯔꯛꯀꯦ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯁꯥꯎꯟꯗꯣ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯇꯣꯞꯄꯗꯒꯤ ꯑꯣꯀꯦ ꯕꯣꯔꯤꯁ ꯀꯣ ꯑꯣꯀꯦ ꯕꯣꯔꯤꯁ ꯅꯪꯒꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯣ ꯌꯥꯔꯅꯤ ꯉꯁꯥꯏ ꯑꯩ ꯉꯔꯥꯡ ꯍꯪꯖꯈꯤꯕ ꯀꯃꯦꯟꯒꯤꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯒꯦ ꯈꯜꯂ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯀꯥꯁꯤꯅꯦꯁꯟ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯎꯝ ꯊꯦꯡꯊꯍꯟꯕ ꯑꯗꯣ ꯎꯝ ꯃꯇꯝ ꯊꯦꯡꯊꯍꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯇꯝ ꯊꯦꯡꯊꯍꯟꯗꯕꯤꯗ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯒꯅꯤ ꯑꯗꯨꯗꯣ ꯑꯝꯇꯪ ꯈꯪꯖꯅꯤꯡꯕꯖꯥ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯑꯦꯟ ꯄꯣꯂꯤꯁꯤ ꯃꯦꯇꯥꯅ ꯄꯤꯕꯗꯣ ꯑꯗꯨ ꯄꯥꯕꯤꯔꯕꯣ ꯑꯗꯨꯕꯨꯗꯤ ꯄꯥꯗ꯭ꯔꯤꯖꯥ ꯑꯗꯨ ꯄꯥꯗ꯭ꯔꯗꯤ ꯀꯩ ꯌꯥꯗꯣꯏꯅꯣ ꯁꯝꯅ ꯑꯣ ꯍꯥꯏꯔꯕꯗ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏꯗꯨꯒꯤ ꯁꯝꯅ ꯍꯥꯏꯔ ꯅꯪꯒꯤꯗ ꯑꯦꯅꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯩꯕ꯭ꯔꯥ ꯑꯦꯅꯤ ꯑꯣꯏꯔꯁꯅꯣ ꯇꯤꯚꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯃꯦꯆꯤꯟꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯅꯪ ꯑꯍꯥꯟꯕꯗ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯃꯦꯅꯨꯋꯦꯜꯒ ꯄꯥꯗꯅ ꯃꯦꯅꯨꯋꯦꯜ ꯃꯦꯅꯨꯋꯦꯜꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯃꯦꯇꯥꯒꯤ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀ꯭ꯂꯥꯁ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯍꯥꯟꯅ ꯇꯥꯛꯄ꯭ꯔꯥ ꯇꯥꯏꯌꯦ ꯇꯥꯛꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯝ ꯅꯪꯅ ꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯣꯛꯈ꯭ꯔꯣꯕ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯥꯒꯤ ꯃꯦꯅꯨꯋꯦꯜꯗꯣ ꯍꯥꯟꯅ ꯄꯥ ꯇꯥꯔꯒꯗꯤ ꯅꯪ ꯍꯦꯟꯅ ꯈꯪꯕ ꯑꯗꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯁꯤꯁꯤꯅ ꯑꯩ ꯊꯦꯡꯊꯍꯜꯂꯦ ꯅꯪ ꯍꯧꯖꯤꯛ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯠ ꯍꯥꯏꯗꯣ ꯎꯝ ꯅꯪꯅ ꯑꯗꯨꯒꯤꯗꯨꯗ ꯊꯕꯛ ꯐꯖꯅ ꯇꯧꯒꯦꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯗꯣ ꯍꯥꯟꯅ ꯈꯪꯉꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯨꯔꯛꯑꯣꯏꯗ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯃꯦꯇꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯄꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯣ ꯃꯦꯇꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯔꯆ ꯕꯥꯔꯗꯨꯗ ꯀꯣꯃꯦꯟꯇꯅ ꯇꯥꯏꯞ ꯇꯧꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯔꯨꯜꯁ ꯃꯌꯥꯝꯗꯣ ꯄꯥꯎ ꯎꯝ ꯀꯣ ꯑꯗꯨꯏꯗꯨꯗ ꯅꯪ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯊꯥꯗꯈꯤꯕꯗꯨꯅ ꯅꯪꯒꯤ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯗ ꯅꯪ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ ꯔꯨꯜꯁꯇꯣ ꯈꯪꯉꯛꯑꯗꯤ ꯀꯥꯟꯅꯅꯤ ꯑꯗꯨꯗ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯨꯗꯤ ꯏꯐ ꯌꯨ ꯅꯣ ꯗ ꯔꯨꯜꯁ ꯑꯣꯐ ꯗ ꯒꯦꯝ ꯌꯨ ꯋꯤꯜ ꯋꯤꯟ ꯀꯩꯒꯨꯝꯕ ꯅꯪꯅ ꯉꯁꯥꯏꯒꯤ ꯃꯦꯇꯥꯒꯤ ꯅꯪꯅ ꯈꯨꯠꯂꯥꯏꯗꯨ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯃꯣꯏꯒꯤ ꯅꯤꯌꯣꯝꯁꯨ ꯅꯪ ꯈꯪ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯎꯝ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯤꯌꯣꯝꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯕꯣꯔꯤꯁꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯥꯛꯄꯗ ꯈꯤꯇꯪ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯅꯤꯁꯦ ꯋꯥꯅꯤ ꯑꯩ ꯉꯔꯥꯡꯗꯤ ꯍꯥꯏꯕꯅꯦ ꯑꯝꯇ ꯄꯥꯎꯅ ꯄꯥꯕꯤꯗꯕ ꯋꯥꯅꯤ ꯅꯪ ꯑꯗꯨ ꯍꯥ ꯑꯩꯅ ꯁꯥꯡꯅ ꯈꯪꯉꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯏꯁꯝ ꯁꯝꯅ ꯀꯩꯅꯣ ꯇꯧꯁꯟꯕ ꯌꯥꯏꯌꯦ ꯑꯗꯨꯗ ꯄꯨꯂꯞ ꯇꯥꯛꯇꯤ ꯂꯣꯏ ꯇꯥꯛꯂꯛꯈꯤꯅꯤ ꯑꯗꯣ ꯍꯥꯏꯔꯦ. ꯏꯁꯥꯅꯁꯨ ꯈꯤꯇꯪ ꯄꯥꯕ ꯑꯃꯁꯦ ꯌꯥꯝ ꯌꯥꯝ ꯄꯥꯝꯍꯜꯂꯦꯕ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯝ ꯀꯜꯂꯤꯗꯨꯗꯤ ꯑꯦꯂꯦꯛꯁ ꯍꯣꯔꯃꯨꯖꯤꯒ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯏꯌꯦꯗꯥꯏꯅꯦ ꯍꯣꯏ ꯄꯥꯕꯗꯤ ꯄꯥꯏ ꯁꯥꯔ ꯑꯥ ꯑꯗꯣ ꯁꯥꯔꯅ ꯄꯟꯕ ꯑꯃ .com ꯁꯤꯀ꯭ꯔꯦꯠ
ꯀꯥꯏꯗꯣ ꯍꯣꯏ ꯑꯗꯨꯗꯣ ꯎꯝ ꯄꯥꯒꯦ ꯈꯜꯂꯝꯃꯦ ꯑꯗꯨ ꯅꯠꯇꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯃ ꯎꯝ ꯑꯗꯣ ꯑꯗꯨꯁꯨ ꯄꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣꯔꯣ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯅꯦ .com secret ꯑꯃ ꯅꯪꯅ ꯐꯖꯅ ꯄꯥ ꯇꯥꯔꯒꯗꯤꯅꯦ you will learn how to build a funnel, a successful funnel. sida book funnel ꯑꯣꯏꯕ ꯌꯥꯏ, challenge funnel ꯑꯣꯏꯕ ꯌꯥꯏ, webinar funnel ꯑꯣꯏꯕ ꯌꯥꯏ, e-com ꯒꯤ funnel ꯑꯣꯏꯕ ꯌꯥꯏ. ꯍꯧꯖꯤꯛꯀꯤ ꯑꯩ ꯅꯣꯏꯗ ꯎꯠꯀꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯕꯔ ꯕꯔ ꯄꯠꯀꯩ ꯄꯥꯕꯅꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯦꯕꯀꯣ let me show you. ꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯦ this is a .com secret. sida binding ꯇꯧꯔꯤꯁꯤ ꯁꯤ ꯀꯣ ꯑꯩꯅ ꯇꯧꯕꯅꯦꯕ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏ ꯁꯦꯒꯥꯏꯕ ꯂꯣꯏꯔꯕꯅꯦ ꯀꯣ ꯑꯩ ꯑꯦꯅꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯗ ꯑꯗꯨꯝ ꯍꯪꯉꯣ ꯀꯣ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯤꯔꯥꯏꯒꯅꯣ ꯁꯤ ꯄꯥꯎ sorry this will change your life. ꯆꯥꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯒꯤꯗ ꯃꯃꯜ ꯑꯍꯣꯡꯕ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯗꯣ ꯀꯌꯥ ꯄꯤꯕ ꯑꯗꯨꯒꯤ ꯄꯥꯗꯣꯏꯅꯣ 9,000 ꯄꯤꯕꯗꯣ ꯄꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ 300 ꯄꯤꯕꯁꯨ ꯌꯥꯝ ꯊꯣꯛꯑꯦꯕ ꯄꯥꯅꯤꯡꯕ ꯑꯗ ꯑꯃ ꯄꯥꯎ ꯅꯪꯅ ꯉꯝꯖꯒꯗꯧꯕ ꯅꯪꯅ ꯂꯨꯄꯥ 100 ꯄꯤꯕ ꯄꯥꯒꯦꯔꯥ 1,500 ꯄꯤꯕ ꯄꯥꯒꯦꯔꯥ ꯅꯪꯒꯤ ꯕꯖꯦꯠꯇꯨꯗ ꯂꯩꯔꯦꯕ ꯂꯥꯏꯔꯤꯛ ꯑꯃꯍꯥꯅꯦꯕ ꯑꯃꯅ ꯄꯦꯄꯔ ꯕꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯑꯃꯅ ꯍꯥꯔꯗ ꯀꯣꯚꯔ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯒꯅꯤꯕ ꯂꯩꯇ꯭ꯔꯣ ꯂꯩꯖꯦ ꯂꯩꯕꯗꯨꯗ ꯂꯥꯏꯔꯤꯛꯀꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯅꯨꯡꯗ ꯌꯥꯎꯔꯤꯗꯨꯗꯤ 100 ꯄꯤꯕ 500 ꯄꯤꯕꯗꯤ ꯈꯥꯏꯗꯣꯛꯏꯗꯅ ꯃꯥꯒꯤ ꯑꯣ ꯀꯩꯅꯣꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯚꯔꯗꯒꯤ ꯑꯦꯗꯤꯁꯟꯗꯨ ꯈꯤꯇꯪ ꯈꯦꯠꯅꯕ ꯋꯥꯅꯦꯕ ꯑꯗꯣ ꯅꯪꯅꯅꯦ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯇꯦꯅ ꯍꯥꯏꯔꯁꯨ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯅꯪ ꯄꯥꯎ ꯂꯥꯛꯑꯣ ꯅꯪꯅꯕꯨ ꯄꯥꯅꯤ ꯍꯥꯏꯗꯤ ꯄꯤꯊꯣꯛꯀꯦ ꯂꯩꯗ ꯁꯥꯗꯣꯏꯁꯦ ꯅꯪ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯑꯩ ꯀꯩꯅꯣꯗꯩꯅꯦ ꯊꯧꯕꯥꯜ ꯈꯦꯡꯃꯟꯗꯩꯅꯦ ꯑꯗꯣ ꯁꯥꯔ ꯍꯧꯖꯤꯛ ꯊꯥꯡꯃꯩꯕꯟꯗ ꯂꯩꯌꯦ ꯆꯤꯡꯈꯩꯉꯥꯟꯕꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯦꯔꯥ ꯆꯤꯡꯈꯩꯉꯥꯟꯕꯒ ꯆꯥꯏꯒ ꯅꯪꯅ ꯂꯩꯗꯨ ꯌꯨꯝ ꯍꯦꯛ ꯀꯥꯟꯊꯣꯛꯄꯗ ꯂꯩꯔꯝꯃꯅꯤ ꯂꯥꯏꯔꯦꯟꯖꯕ ꯂꯩꯀꯥꯏꯗ ꯂꯩꯌꯦꯗꯥꯏꯅꯦ ꯂꯥꯏꯔꯖꯕ ꯂꯩꯀꯥꯏꯗ ꯆꯤꯡꯈꯩꯉꯥꯟꯕꯒ ꯆꯥ ꯌꯣꯟꯕ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯣ ꯏꯕꯥꯅꯤꯅꯦꯕ ꯁꯦ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯩ ꯍꯨꯏꯁꯦꯟ ꯈꯣꯡꯉꯣ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯧ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯂꯥꯛꯑꯣ ꯅꯪꯅꯕꯨ ꯄꯥꯅꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯌꯦ ꯁꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯗꯀꯣ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯔꯛꯄ ꯀꯣ ꯁꯤꯗꯁꯨ ꯀꯩꯅꯣꯗꯁꯨ ꯑꯩ ꯒꯣꯗꯥꯎꯟꯗꯁꯨ ꯂꯩꯔꯤꯕ ꯅꯪꯅꯕꯨ ꯄꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯥꯎ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯁꯥꯔ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯑꯣ ꯑꯗꯣ ꯃꯥꯔꯀꯦꯇꯤꯡ ꯍꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯣ ꯅꯪꯅ ꯆꯪꯉꯤꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯨ ꯈꯤꯇꯪ ꯄꯥꯕ ꯇꯝꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯅꯪ ꯍꯧꯖꯤꯛ ꯐꯤ ꯌꯣꯟꯕꯩꯗ ꯅꯪ ꯐꯖꯅ ꯐꯥꯎꯅꯤꯡꯉꯦꯅ ꯀꯣ ꯋꯥꯔꯜꯗ ꯐꯤ ꯌꯣꯟꯈꯤꯕ ꯃꯣꯏꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯈꯤ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯇꯧꯍꯟꯅꯤꯡꯉꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏ ꯗꯤ ꯀꯣꯠꯂꯔꯅꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯝꯕꯅꯤꯕ ꯑꯦꯝꯋꯦ ꯇꯧꯔꯤꯕ ꯃꯣꯗꯤ ꯀꯦꯌꯔ ꯇꯧꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯤꯗꯥ ꯀꯥꯏꯅ ꯅꯣꯏ ꯃꯌꯥꯝ ꯇꯥꯔꯕ ꯄ꯭ꯔꯣꯚꯤꯗꯥ ꯑꯗꯒꯤ ꯃꯣꯗꯤ ꯀꯦꯌꯔ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯀꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯁꯦꯠ ꯇꯧꯏ ꯃꯣꯏꯅ ꯑꯣꯐꯂꯥꯏꯟꯗ ꯇꯧꯔꯛꯏꯔꯥ ꯃꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯛꯏꯔꯥ ꯁꯤꯒꯨꯝꯕꯁꯤ ꯈꯤꯇꯪ ꯀꯣ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯃ ꯄꯥ ꯇꯥꯔꯒꯗꯤ ꯅꯪ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯝ ꯃꯣꯇꯤꯚꯦꯁꯟ ꯄꯥ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏꯀꯣ ꯃꯣꯇꯤꯚꯦꯁꯟꯒꯤ ꯂꯥꯏꯔꯤꯛꯇꯤ ꯄꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯒꯤ ꯅꯣꯂꯦꯖ ꯍꯦꯟꯅꯕ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯕꯣꯔꯤꯁ ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯂꯥꯛꯑꯣ ꯀꯣ ꯌꯥꯝ ꯅꯛꯏ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯅꯪ ꯋꯥꯆꯦꯞꯇ ꯌꯥꯎꯔꯤꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯅꯨꯡ ꯌꯥꯎꯔꯤꯗꯨꯗꯤ ꯑꯃ ꯈꯨꯗꯩ ꯁꯦꯠꯄꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯨꯗꯩ ꯁꯦꯠꯂꯒ ꯆꯥ ꯌꯦꯜꯂꯦꯗꯥꯏꯅꯦ ꯑꯝꯇꯕꯨ ꯊꯛꯇꯣꯛꯀꯦ ꯍꯌꯦꯡꯗꯤ ꯕꯣꯔꯦꯁ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯟꯃꯤꯠ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯗꯤ ꯆꯤꯡꯈꯩꯉꯥꯟꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯗ꯭ꯔꯦ ꯑꯣꯀꯦ ꯀꯣ ꯍꯣꯏ ꯑꯩ ꯌꯥꯏ ꯀꯩꯅꯣ ꯁꯣꯝ ꯌꯥꯔꯕ ꯅꯥꯀꯟꯗ ꯂꯩ ꯆꯥꯛ ꯊꯣꯡꯉꯦꯕ ꯆꯥꯛ ꯊꯣꯡꯉꯤꯕꯣ ꯈꯨꯗꯩ ꯁꯦꯠꯂ ꯔꯦꯟꯗ ꯂꯩ ꯊꯣꯡꯉꯣꯌꯣ ꯊꯣꯡꯗꯦꯗ ꯑꯗꯨꯗꯤ ꯑꯣꯀꯦ ꯅꯣꯡꯃꯗꯨ ꯆꯥ ꯊꯛꯄ ꯂꯥꯛꯀꯦ ꯌꯥꯔꯕꯣ ꯅꯪ ꯀꯣꯏꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯇꯥꯔꯦ ꯁꯥꯔ ꯑꯩ ꯃꯦꯇꯥ ꯑꯦꯁꯇꯣ ꯑꯗꯨ ꯄꯥꯔꯒꯦ ꯃꯦꯇꯥꯑꯦꯠꯁꯀꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛꯅ ꯄꯤꯕ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯥꯒꯤ ꯄꯣꯂꯤꯁꯤꯁ ꯑꯦꯟ ꯒꯥꯏꯗꯂꯥꯏꯟꯁꯨ ꯍꯥꯟꯅ ꯐꯖꯅ ꯄꯥꯎꯕ ꯅꯣꯏꯅ
ꯀꯣ ꯐꯦꯁꯕꯨꯛꯇ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯅꯤꯌꯣꯝ ꯍꯥꯟꯅ ꯈꯪꯉꯨ ꯅꯤꯌꯣꯝꯗꯣ ꯈꯪꯉ ꯃꯇꯨꯡꯗ ꯇꯧꯑꯣꯕ ꯀꯣ ꯍꯧꯖꯤꯛ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯅꯣꯏ ꯂꯤ ꯆꯥꯔꯠ ꯑꯅ ꯀꯣ ꯃꯥꯒꯤꯁꯨ ꯐꯔꯝꯕ ꯌꯥꯎꯔꯝꯒꯅꯤ ꯐꯠꯇꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯑꯗꯨꯗ ꯀꯩꯝ ꯀꯣꯃꯦꯟ ꯇꯧꯖꯔꯣꯏꯕ ꯏꯁꯥꯅ ꯔꯤꯁꯔꯆ ꯇꯧꯕꯤꯌꯨ ꯀꯣ ꯅꯪꯅ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤꯗꯣ ꯅꯪ ꯀꯩꯗꯧꯕꯩ ꯆꯪꯉꯤꯅꯣ ꯀꯣ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯣꯏꯒꯤ ꯁꯦꯂꯦꯕꯁ ꯑꯣꯏꯔꯣ ꯃꯣꯏꯅ ꯄꯤꯔꯤꯕ ꯇꯣꯄꯤꯛꯁ ꯑꯣꯏꯔꯣ ꯃꯣꯏꯅ ꯄꯤꯔꯤꯕ ꯀꯣꯆꯤꯡ ꯑꯣꯏꯔꯣ ꯃꯣꯏꯅ ꯄꯤꯔꯤꯕ ꯀꯣꯔꯁꯦꯁ ꯑꯣꯏꯔꯣ ꯏꯁꯥꯗ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯀꯣ ꯅꯪ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯦ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯠꯇꯦꯗꯅ ꯀꯣ ꯑꯩꯒꯤ ꯀꯝꯄꯅꯤꯗꯁꯨ ꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯤꯅꯦ ꯆꯍꯤ 19 ꯁꯨꯗ꯭ꯔꯒꯗꯤ ꯀꯣ ꯑꯩ ꯀꯣꯆꯤꯡ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯃꯥꯡꯗ ꯑꯩ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯗꯤ ꯆꯍꯤ 23 ꯍꯦꯛ ꯁꯨꯗ꯭ꯔꯤꯈꯩ ꯀꯣ ꯑꯩ ꯇꯧꯋꯦ according to juvenile ꯀꯣ Indian Constitution ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗ ꯑꯩꯈꯣꯏꯒꯤ child labor act ꯑꯅ ꯑꯃꯁꯨ ꯂꯩꯗꯅꯀꯣ I might be wrong but ꯑꯗꯨꯕꯨ ꯆꯍꯤ 23ꯗꯤ ꯃꯤꯅꯤꯃꯝꯗ ꯁꯨꯕꯤꯔꯣ ꯑꯗꯨꯒ ꯑꯥꯁꯨ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯄꯤꯖꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯀꯣ ꯂꯥꯏꯔꯤꯛ ꯍꯥꯟꯅ ꯐꯖꯅ ꯇꯝꯕꯤꯌꯨ ꯀ꯭ꯂꯥꯁ 12 ꯐꯥꯎꯇꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯌꯨ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔꯁꯅꯤ ꯅꯣꯡꯃꯗ 1,000 ꯇꯥꯜꯂꯤ ꯀꯣ ꯅꯪ ꯑꯗꯨꯝ ꯇꯥꯟꯖꯧ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯃ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯊꯣꯛꯂꯛꯀꯦ ꯑꯩꯈꯣꯏꯗ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯀ꯭ꯂꯥꯁ 12 ꯂꯣꯏꯕ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯁꯤ ꯑꯅꯤꯁꯤꯅ eligible ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ we are not acceptable at all ꯀꯣ ꯄꯦꯔꯦꯟꯁ ꯀꯩꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦꯕ ꯑꯉꯥꯡꯗꯣ ꯍꯥꯟꯅ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯣ ꯀꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯩꯁꯨ ꯐꯣꯟ ꯌꯥꯝ ꯂꯩ ꯏꯆꯥꯅꯨꯄꯥꯗꯣ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ 10 ꯀꯥꯔꯦ ꯁꯨꯃꯥꯏꯅ ꯇꯝꯍꯟꯒꯦ ꯐꯩꯌꯦꯕꯀꯣ ꯇꯝꯍꯟꯕꯕꯨꯗꯤ ꯐꯩ ꯑꯉꯥꯡꯅꯁꯨ ꯂꯥꯏꯔꯤꯛꯄꯨ ꯇꯝꯒꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯆꯦꯂꯦꯟꯖ ꯂꯥꯏꯔꯣꯏ ꯀꯣ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯨꯝꯗꯒꯤ ꯇꯧꯈꯠꯂꯛꯈꯤꯅꯤ ꯑꯉꯥꯡ ꯂꯣꯏ ꯀꯣ ꯃꯊꯪ ꯑꯣꯜꯂꯛꯀꯅꯤ ꯀꯣ ꯑꯗꯨꯏꯗꯨꯅ ꯄꯦꯔꯦꯟꯁ ꯀꯩꯁꯨ ꯑꯩ ꯍꯥꯏꯖꯔꯝꯃꯤꯁꯤꯅꯤ ꯀꯣ ꯌꯥꯔꯒꯗꯤ ꯍꯥꯟꯅ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯇꯝꯊꯣꯛꯍꯟꯕꯤꯔꯣ ꯀꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯈꯥ ꯇꯥꯕꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇ ꯆꯪꯉꯛꯄꯗꯨꯗꯤ we are most welcome ꯀꯣ to join this academy otherwise ꯑꯗꯨ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯆꯍꯤ 13 ꯆꯍꯤ 35 ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦꯅ ꯀꯣ ꯃꯔꯝꯗꯤ ꯅꯪ ꯀ꯭ꯋꯥꯂꯤꯐꯥꯏড ꯑꯣꯏꯗꯕꯩꯅꯤ ꯑꯣꯀꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟꯁꯦ ꯀꯅꯥꯗꯩꯅꯣ ꯑꯣꯀꯦ ꯄ꯭ꯔꯤꯌꯣꯖꯤꯠ ꯇꯈꯦꯜꯂꯝꯕꯝ ꯀꯣ ꯄ꯭ꯔꯤꯌꯣꯖꯤꯠ ꯇꯈꯦꯜꯂꯝꯕꯝ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕ꯭ꯔꯣ ꯄ꯭ꯔꯤꯌꯣꯖꯤꯠ ꯀꯣ ꯑꯣꯀꯦ ꯄ꯭ꯔꯤꯌꯣꯖꯤꯠ ꯇꯈꯦꯜꯂꯝꯕꯝ ꯀꯣ ꯅꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯀ꯭ꯋꯦꯁꯟ ꯂꯧꯖꯒꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯅꯤꯀꯦꯁ ꯀꯣ ꯅꯤꯀꯦꯁꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯟ ꯐꯣꯔ ꯌꯨ ꯀꯥꯡꯕꯨꯁꯨ ꯂꯥꯛꯑꯦ ꯀꯣ ꯖꯨꯁꯂꯥ ꯍꯣꯏꯗꯤ ꯅꯤꯀꯦꯁ ꯖꯨꯁꯂꯥꯁꯨ ꯀꯧꯁꯟꯕꯤꯔꯣꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯟ ꯐꯣꯔ ꯌꯨ ꯀꯥꯡꯕꯨ ꯈꯔ ꯌꯦꯡꯒꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯒꯤ ꯑꯜꯕꯥꯁ ꯍꯣꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯌꯦꯡꯒꯦꯀꯣ ꯑꯩꯈꯣꯏ ꯖꯦꯀꯤꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯖꯤꯝ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯅꯤꯀꯦꯁ ꯁꯥꯕꯁ ꯅꯩꯔꯦ ꯅꯩꯔꯦ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯑꯣꯀꯦ ꯃꯌꯥꯝ ꯅꯣꯏ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯂꯩꯔꯒꯗꯤ ꯃꯈꯥꯗ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯍꯪꯕꯤꯔꯛꯑꯣ ꯃꯨꯀꯦꯁꯁꯨ ꯂꯥꯛꯑꯦ ꯑꯣꯀꯦ ꯃꯨꯀꯦꯁꯁꯨ ꯌꯧꯁꯟꯕꯤꯔꯛꯑꯦ ꯀꯣ ꯁꯥꯔ ꯑꯦꯝꯇ ꯑꯣꯀꯦ ꯗꯥꯏꯃꯟꯒꯤ ꯀꯣ ꯍꯣꯏ ꯗꯥꯏꯃꯟꯒꯤꯗꯤ ꯂꯥꯁꯇ ꯄꯥꯏꯕꯅꯗꯤ ꯐꯕꯅꯦ ꯑꯣꯀꯦ ꯐꯔꯦ ꯗꯥꯏꯃꯟꯒꯤ ꯄꯥꯏꯔꯛꯑꯒꯦ ꯑꯣꯀꯦ ꯗꯥꯏꯃꯟ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯅꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯁꯥꯔ ꯔꯣꯕꯔꯠ ꯇꯤ ꯀꯤꯌꯣꯁꯥꯀꯤꯗꯣ ꯃꯥꯅ ꯄꯣꯗꯀꯥꯁꯁꯦ ꯍꯥꯏꯕ ꯇꯦꯛꯁꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯗꯦꯞꯇ 1.2 ꯕꯤꯂꯤꯌꯟ ꯗꯦꯞ ꯂꯩ ꯍꯥꯏ ꯃꯥ ꯍꯣꯏ ꯑꯗꯨꯗ ꯃꯥ ꯂꯩꯁꯦ ꯇꯦꯛꯁꯁꯦ ꯊꯤꯗꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯄꯨꯊꯔ ꯂꯩꯅꯤ ꯑꯗꯨ ꯃꯊꯛꯇ ꯃꯥꯅ ꯃꯁꯥꯗꯣ ꯍꯥꯏꯗꯤ ꯔꯤꯆꯅꯦ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯄꯩꯁꯥ ꯄꯥꯏꯔꯅ ꯄꯣꯡꯊꯣꯛꯆꯔ ꯂꯩꯕꯗꯣ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯁꯤ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯀꯣ ꯌꯥꯝꯅ ꯐꯖꯕ ꯑꯟꯁꯔꯅꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯀꯣ ꯃꯨꯟꯅ ꯇꯥꯔꯣ ꯔꯣꯕꯥꯔꯠ ꯀꯤꯌꯣꯁꯥꯀꯤꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯔꯤꯆ ꯗꯦꯠ ꯄꯣꯔ ꯗꯦꯠ ꯑꯅ ꯅꯪꯁꯨ ꯄꯥꯔꯝꯕꯅꯤ ꯄꯥꯏꯗꯅ ꯃꯥꯒꯤ ꯐꯣꯔ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯄꯗꯣ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯅꯔ ꯕꯤꯖꯤꯅꯦꯁ ꯑꯦꯟ ꯏꯟꯚꯦꯁꯇꯔꯅ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯗꯅ
Sida yengoba mana haidana SID isagi pasa sinade ko moiniga investors mana haibaneba. I don't invest on stocks. I don't invest on crypto. I don't invest on digital money. I invest actually on real money haibaneba. Ko mana investors ma gold investor neba. real estate taga haya mana. Exactly. Hakeba. Gold investor money. Ko moina investors they wanted to control their money. Now the Bitcoin na mamang na yam hormidana. Ado Bitcoin gi pasase aina nangna market sigi guarantee to wangam mo go gamtana. Pana hibam puthoroksano ado market cha heng kamain to dino ado gi technical point of view do aina zo haibanga mo nang zo haibanga mo. So the question is ado Robert Kiyosaki hoina kedawi ko moina bank tegi muk loan se lorni moina adugi fund du investor ani ko adugi fund du dagi side real estate na music pan giba real estate da moina rental gi fees ma ando moi tha khudingi cash flow lakra ko aduga in terms of taxes tadi ko business owner gai ko yam smart of a business owner lai charter accountant na moi gi charter accountant yam smart of am su darkar dai in terms of अखोई गवर्नमेंट ऑफ इंडिया दा हायर सेबा नंग यूएस तो खरो को यूएस की टैक्स को होई टैक्स खने यूएस दी 40% टैक्स थीगदवा इंडिया दी क्या थीगदवा होजिक अनोबो फाइनेंशियल बजट के देंगोबो 1 लाख तेन 3 लाख पुकी मनुंग दा तांतार गदी नंग टैक्स क्या थीदवा 15 लाख की above the नंग ना पैसा 15 lakhs के above the तांतार गदी you need to pay 30% taxes को हनकी अखोई फाइनेंशियल बजट की इंडिया की थोकिब दसु यंगो अदो यूएस तदी tax am chawigo sidai akoina US ta ko business tax ID gain leigo aduga mogi social security na si sinamu US kineba aduga US ka India ga di compare to we are ye nang leije Manipur ne yan tabro Ai sir. you know kai sakre khoi gi diamond do Ai sir. ko ado nangdi Manipur gi lehaw sida nangna tax ti do se ko India gi government ne ba nangna tax ti do natra ado US ki Robert Kiyosaki oina thirai sena US ki government ta thi bane ba country maga tax different tax ka nei ba rules su khena roi dro Kinagani sir. khena gani ba adu oita gadi nangna India da pok tar di India gi nang tax to pasana khangbam da ka tai ba number 1 nangna business to jaiba business se taxable over business la natraga tax over business la si hana number 1 na khangadaba number 2 India gi akoi gi MSME da khuna register ngasi register tori myam se ko aina business toriba aigi industry de karamba industry de chali samna let's say nangi business da e-com business ne ba natra nang uji yole je gadget kumba ngate ne ba adu taragadi MSME na nangonda nangi business to da karamba code am soinan piram ngani ba let's say ai business a harge ba ko kanona aingon the P se P1106 sina kai hai business management and consultancy service hai bane ba adu nangi dadi nangi da so adu mind togdana asagi mogi government na pirakpa code to gi makhapona magi di tax TBI ti de be adu Robert Kiyosaki di tax on the ti dana aina kamai ti no ha di phakta dro nang lei je si India dane man lei dane US dane adigi na mana tawriba business to mai jiyo coaching business lere adigi real estate ki business lere karamba business on nang khangbro khangde nang khangi jina kaino Robert Kiyosaki tax ti de have name adu taragdi Robert Kiyosaki da hangbam daga oidro ka magi business se karamba no tax se karamba business kino thi drize adu maji liable oibra oidabra ka government da tax thi dragadi ko government tax de baswaro income tax na dragadi income tax ke do lei do no aduna sigi matang da ne ba na ina class mamang na ju khata ta idi noida tak ta ba kano financial literacy gi matang na ina nong ma khara tak tro adu ka kawri ko man thaino nangbu question am hangi da ne da hangi za the hujikti ke dawani ko mi atopa compare tawno ba nasana tawjaiba business to India government ta ko aina tawjaiba business let's say for example aise check subo ro ko adagi
ꯑꯣꯖꯥ ꯑꯣꯏꯔꯣ ꯁ꯭ꯀꯨꯜ ꯍꯥꯡꯉꯣ ꯀꯣꯂꯦꯖ ꯍꯥꯡꯉꯣ ꯑꯗꯒꯤ ꯀꯣ ꯑꯥꯏꯔꯟ ꯑꯦꯟ ꯁ꯭ꯇꯤꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯏꯔꯣ ꯏ ꯀꯃꯔꯁ ꯕꯤꯖꯤꯅꯦꯁ ꯇꯧꯔꯣ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯁꯦ ꯒꯣꯔꯃꯦꯟꯗ ꯇꯦꯛꯁ ꯀꯌꯥ ꯊꯤꯗꯣꯏꯅꯣꯁꯦ ꯍꯥꯟꯅ ꯅꯝꯕꯔ ꯋꯥꯟꯗ ꯈꯪꯒꯗꯕ ꯗꯥꯏꯃꯟ ꯀꯣ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤ ꯈꯔꯁꯨ ꯂꯩ ꯒꯣꯔꯃꯦꯟꯗ ꯇꯦꯛꯁ ꯊꯤꯗꯕ ꯀꯣ ꯁꯤꯁꯨ ꯈꯪꯒꯗꯧꯅꯦꯕ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯑꯦꯀꯥꯎꯟꯇꯦꯟ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯪꯉꯣꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯁꯤꯒꯤꯁꯦ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯕ ꯈꯔ ꯂꯦꯠꯁ ꯁꯦ ꯑꯦꯟ ꯖꯤ ꯑꯣ ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗ ꯇꯦꯛꯁ ꯊꯤꯔꯝꯒꯗ꯭ꯔꯥ ꯊꯤꯔꯝꯃꯣꯏꯗ꯭ꯔꯥ ꯊꯤꯔꯝꯒꯅꯤꯌꯦ ꯊꯤꯔꯝꯃꯣꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟꯅꯁꯨ ꯁꯤꯒꯨꯝꯕ ꯈꯔ ꯄꯤꯔꯤꯕ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ एजुकेशन की सेक्टर को गवर्नमेंट अखोइबु एग्जेम्प्टेड ओइबा खरा पीबा एजुकेशन की हकाम कइदरोगे को हकाम चल एजुकेशन कइनो nganta हकाम चलैजे कमाइन तइनो लोई उइने भाई को नोई की स्क्रीन में मैंग उद्रो आइगी कनोदा देखा उद्रो लोई उइए कनाना हकाम चलिनो कनाना मिट उछलिनो ना को एजुकेशन इसिंग दो कर थक्सलुसे जा लाना ओके अदु तारदी डायमंड नंबर 1 दा केदौनी मीना टेक्स थी आइना टेक्स थी दे नंबर 1 दा नंगी बिजनेस याम डिपेंड तवेबा गंतादा आने सर ओके अदुगा बिजनेस तौगे हाय तारदी नियम चुमना बिजनेस डे 1 दगी फसना जीएसटी रजिस्टर तौरगा नान थोलो को यू फील प्राउड बिजनेस तो वेयर लास्ट केम तो लेम जगदी मीना नोंगनी को होय सर फाइन लोरम दाइदा मु लोखुत के नंगी यार होय सर okay next question okay morang them sibananda to sorry okay mathang sibandai mathangda laisram prasanta ko laisram prasanta yaubiragadi naki video do on toro ai video on tawdragadi ai question lokhot charoi ko hana video on toro adu question hangbiro okay ai sibananda da oin lakcharage sibanda ko unmute tawbiro sibanda unmute tawba yarbio okay sibanda question hangbiro sir si ai isagi private person ne sir hojik laiba government job to ilu misi sina retire sa matung da moi ki expertise da retire sa matung da moi expertise da tungana legally business da apply to ga haidi moi do ajugi haidi labor ama tamina haidi labor ki thawak tamina na retire sa matung da so mayam ki praja mating pangboina keno to ga business ki tan doina alaina moina to thawak to da makha ta na to bo ya ba laibra kedwe ai ya side yam thi ai keno ko hana army oramba ko adegi amana akhoi gi budi family ni ko ma ja hana pilot orme ko pilot orma matungda retirement lor matungda masagi business huzik ko kanogi koi gi chekon gi business to khai sidi after retirement ki matungda masagi business mu linkhala to wi ai keno aina hayo sir moi aina si ge kano question da sir da hangi das akoi pam de hana da di pam da thab tong ne aduna ꯑꯗꯣ ꯅꯪꯒꯤ aduna ꯃꯥꯏꯛꯇꯣ ꯈꯤꯇꯪ ꯈꯛ ꯊꯥꯞꯇꯣꯛꯑꯣ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯍꯥꯏꯔꯣ hayi labor department da thab tong ne aduna hana moi ge kai RP kano aduga ka card samu ko gomba hayi aduna adugi aduna mana sangoi ba field gi matungina mana khangja ba hijaba adugi matungina aduga samana da service atop da piba yaba ꯁꯔꯚꯤꯁ ꯑꯇꯣꯞꯄꯗ ꯄꯤꯕ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ okay ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯀꯣ ꯏꯟꯗꯤꯌꯥꯒ ꯃꯄꯥꯟꯒꯤ ꯀꯟꯇ꯭ꯔꯤꯁ ꯀꯩꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯅꯤ ꯈꯤꯇꯪ ꯍꯥꯏꯔꯛꯀꯦꯕ ꯏꯟꯗꯤꯌꯥꯗꯗꯤ ꯀꯣ ꯅꯪ ꯍꯧꯖꯤꯛ ꯂꯦꯕꯔꯗ ꯑꯦꯅꯤ ꯅꯪꯒꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯦꯕꯔ ꯋꯔꯛ ꯇꯧꯔꯝꯃꯦ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯅ ꯁꯤꯕꯥꯟꯗ ꯑꯗ ꯄꯥꯔꯇꯤꯀꯨꯂꯔ ꯀꯔꯤ ꯋꯔꯛꯅꯣꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯑꯗꯨꯗ
any ꯑꯃ ꯍꯥꯏꯔꯛꯑꯣꯅꯦ Sir, sꯤꯁꯦ particular work ꯍꯥꯏꯁꯦ sir ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯈꯤꯇꯪ ꯈꯪꯍꯧꯕꯗ ꯍꯥꯏꯔꯒꯗꯤ ꯃꯥꯅ RP ꯒꯤ ꯀꯩꯀꯥ ꯇꯧꯋꯤ RP ꯀꯥꯔꯗ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗ ILP ꯀꯥꯔꯗ ꯁꯥꯕ ꯑꯣꯀꯦ ꯐꯥꯏꯟ ꯌꯥꯔꯦ ꯀꯣ ILP ꯒꯤ ꯀꯥꯔꯗ ꯁꯥꯕ ꯍꯥꯏꯔꯦꯕ ꯌꯥꯔꯦ ꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯃꯥ ꯇꯧꯔꯝꯃꯦꯕ ꯇꯧꯔꯝꯕ ꯂꯣꯏꯔꯒ ꯑꯥꯐꯇꯔ ꯔꯤꯇꯥꯌꯔꯃꯦꯟꯇ ꯑꯃꯨꯛꯀ ꯁꯤ ꯁꯥꯔꯚꯤꯁꯁꯦ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯣ ꯅꯪ ꯀꯣꯏꯁꯟꯁꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯅ ꯒꯣꯚꯔꯟꯃꯦꯟ ꯖꯣꯕ ꯍꯥꯏꯗꯤ ꯖꯣꯕ ꯑꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯁꯔꯚꯤꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯤꯒꯦꯂꯤ ꯑꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯣꯚꯔꯟꯃꯦꯟꯅꯁꯨ ꯑꯗꯨꯝ ꯌꯥꯒꯗꯕ ꯄꯣꯠꯇ ꯑꯗꯨꯒ ꯁꯤꯃꯤꯂꯔ ꯑꯣꯏꯅ ꯁꯔꯚꯤꯁꯇꯨ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯤ ꯀꯩꯀꯥ ꯂꯥꯛꯑ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯀꯣ ꯁꯤꯕꯥꯟꯗ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯁꯤꯕꯥꯟꯗꯒꯤ ꯑꯟꯁꯔꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯔꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯦ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ILP ꯀꯥꯔꯗ ꯁꯥꯕꯒꯤ ꯀꯣ ꯑꯗꯨ ꯁꯥꯔꯝꯕ ꯃꯇꯨꯡꯗ ꯍꯌꯦꯡꯋꯥꯏ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯩꯖꯔꯤꯕ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯑꯃꯨꯛ ꯃꯈꯥ ꯁꯪꯗꯕ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯣꯏ ꯀꯣ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯣꯏ ꯒꯣꯔꯃꯦꯟꯠꯒꯤ ꯈꯨꯠꯇ ꯂꯩꯒꯅꯤ ꯁꯦꯀꯦꯟ ꯑꯣꯐ ꯑꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯔꯚꯤꯁ ꯑꯃ ꯅꯪꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯕ ꯑꯗꯨꯅ ꯌꯥꯕ ꯍꯥꯏꯇꯥꯔꯒꯗꯤ in terms of ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯌꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯅ ꯀꯣ ꯅꯪ ꯔꯤꯇꯥꯌꯔ ꯇꯧꯔꯣ ꯅꯪ ꯄꯣꯊꯥꯔꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯑꯦꯖ ꯂꯤꯃꯤꯠ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯀꯣ ꯑꯩꯈꯣꯏ ꯕꯕꯥ ꯔꯤꯇꯥꯌꯔ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯦꯔꯥꯎꯟ 56 55 56 57 ꯀꯣ ꯀꯩꯒꯤꯅꯣ ꯃꯁꯥ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤ나 ꯀꯣ ꯊꯕꯛ ꯇꯧꯕꯗꯣ ꯉꯝꯃꯛꯇꯕ ꯑꯗꯨꯅꯅꯤ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯍꯜꯂꯛꯏꯁꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯀꯣ ꯁꯤꯕꯥꯅ ꯅꯪ ꯑꯃꯨꯛ ꯀꯣꯟꯅ ꯇꯥꯔꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯇꯝꯗꯨꯗ ꯀꯣ ꯈꯤꯇꯪ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯅꯪꯅ ꯐꯖꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ why not you can start your own business by using the same skill set ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ILP ꯀꯥꯔꯗ ꯁꯥꯕꯗꯨ ꯅꯪꯅ ꯍꯩꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯦꯝ ꯐꯣꯔꯃꯦꯠꯇ ꯅꯪ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯤ ꯌꯥꯅꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯠꯀ ꯂꯤꯡꯛ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯗꯤꯅꯦ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯕꯠ ꯏꯠ ꯔꯤꯌꯦꯂꯤ ꯗꯤꯄꯦꯟꯁ ꯀꯣ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯠꯇ ꯌꯥꯝ ꯕꯦꯁ ꯇꯧꯔꯛꯑꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯁꯥꯟꯇꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯣ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯦ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯃꯥꯜꯂꯦꯗ ꯑꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯁꯥꯟꯇ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯦ ꯀꯣꯏꯁꯟ ꯍꯪꯕꯤꯔꯣ ꯀꯩꯅꯣꯅꯦꯕ ꯔꯤꯆ ꯑꯥꯏ ꯑꯦꯟ ꯗꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏ ꯑꯩ ꯖꯣꯏꯟꯗꯤ ꯇꯧꯔꯨꯔꯦꯕ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯁꯤ ꯂꯥꯏꯐꯇꯗꯤ ꯑꯩ ꯀꯣꯃꯦꯟ ꯄꯤꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯐꯩ ꯃꯤ ꯑꯃ ꯐꯠꯇꯦ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯁꯥꯟꯇꯅ ꯀꯣ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯁꯥꯟꯇ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯍꯧꯖꯤꯛ 20 ꯅꯦꯕ ꯑꯣꯀꯦ ꯍꯟꯗꯛ 20 ꯈꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤꯕ ꯑꯣꯀꯦ ꯀꯌꯥ ꯏꯌꯔ ꯀꯥꯏꯅꯣ ꯁꯦꯀꯦꯟ ꯏꯌꯔ ꯊꯥꯔꯠ ꯏꯌꯔ ꯐꯥꯔꯁ ꯊꯥꯔꯠ ꯏꯌꯔ ꯁꯦꯃꯤꯁꯇꯔ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯏꯌꯔꯅꯤꯗꯅ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯁꯥꯟꯇꯅ ꯑꯍꯥꯟꯕ ꯉꯥꯎꯔꯝꯕꯗ ꯃꯤꯅ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯅꯀꯣ ꯃꯥꯗꯤ ꯄꯩꯁꯥ ꯇꯥꯟꯒꯦ ꯑꯩꯁꯨ ꯇꯥꯟꯗꯧ ꯃꯥꯜꯂꯦꯅ ꯆꯪꯁꯤꯟꯈꯤꯔꯕ ꯍꯣꯏ ꯃꯤꯅ ꯌꯥꯝ ꯐꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯌꯥꯎꯕꯅꯦꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯃꯇꯣꯟꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯅꯦꯄꯣꯂꯤꯌꯟꯅ ꯀꯣ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯕ ꯂꯨꯄꯥ 3,000 ꯑꯃ ꯊꯤꯗꯣꯛꯑꯦ 3,350 ꯍꯥꯏꯕ꯭ꯔꯥ ꯀꯣ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯀꯣ ꯂꯤꯆꯥꯔꯛꯇꯨꯒꯤ ꯃꯥꯗꯤ ꯗꯦ ꯋꯥꯟꯗꯩ ꯑꯗꯨꯝ ꯀꯣ ꯄ꯭ꯔꯥꯅ ꯀ꯭ꯔꯤꯁꯅ ꯗꯌꯥꯃꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦꯅ ꯍꯥꯏ ꯗꯦ ꯋꯥꯟꯗꯒꯤ ꯁꯦ ꯊꯥꯖꯗ꯭ꯔꯒ ꯃꯉꯣꯟꯗ ꯂꯥꯏꯐꯇ ꯇꯧꯁꯦ ꯅꯦꯄꯣꯂꯤꯌꯟ ꯅꯪꯒꯤꯁꯨ ꯀꯣ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯛꯀꯦ ꯋꯥ ꯉꯥꯡꯕ ꯌꯥꯅꯤ ꯀꯣ ꯂꯤꯆꯥꯔꯛꯀꯤ ꯑꯝꯇꯪ ꯍꯥꯏꯗꯣꯔꯛꯀꯦ ꯁꯦ ꯅꯪꯁꯨ ꯂꯤꯆꯥꯔꯛꯇ ꯆꯪꯉꯨꯔꯦꯗꯥꯏꯅꯦ ꯁꯥꯏꯗꯤ ꯂꯤꯁ ꯑꯥꯔ ꯅꯠꯇꯦ ꯅꯪꯅ ꯀꯔꯝꯕꯅꯣ ꯔꯤꯆ ꯑꯥꯏ ꯑꯦꯟ ꯗꯤ ꯍꯥꯏꯕ ꯑꯩꯅ ꯅꯪꯅ ꯂꯤꯆ ꯍꯥꯏꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯐꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯁꯥꯅ ꯍꯥꯟꯅ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯔꯣ ꯀꯣ ꯅꯪꯅ ꯆꯪꯉꯤꯕ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯀꯣ ꯀꯌꯥꯝꯅ ꯁꯦꯡꯉꯦ ꯃꯃꯥꯡꯗ ꯃꯣꯏ ꯔꯤꯚ꯭ꯌꯨꯁ ꯀꯃꯥꯏꯅ ꯇꯧꯏ ꯀꯅꯥ ꯇꯝꯃꯨꯔꯦ ꯀꯣ ꯀꯅꯥ ꯆꯪꯉꯨꯔꯦ ꯀꯣ ꯅꯪꯅ ꯇꯝꯃꯨꯏꯕ ꯑꯗꯨꯗꯒꯤ ꯀꯅꯥ ꯁꯛꯁꯦꯁ ꯑꯣꯏꯕ ꯃꯤ ꯌꯥꯎꯈ꯭ꯔꯦ ꯀꯣ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯎꯈ꯭ꯔꯦ ꯇꯁꯦꯡꯅꯅꯤꯀꯣ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦꯅ ꯑꯩꯅ ꯍꯦꯛ ꯍꯟꯖꯟ ꯍꯥꯏꯕꯗꯣ ꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯥꯞꯇ ꯍꯥꯞꯆꯤꯜꯂꯒ ꯀꯣ ꯑꯗꯨꯗꯩ ꯄꯩꯁꯥ ꯂꯥꯛꯑꯒꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯀꯅꯥꯝ ꯇꯧꯅꯔꯔꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯨꯃꯥꯡ ꯇꯥꯟꯗꯕꯅ ꯉꯔꯥꯡꯁꯨ ꯑꯩꯉꯣꯟꯗ ꯊꯤ ꯆꯩꯕꯤꯔꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦꯕ
ꯑꯩꯈꯣꯏꯁꯨ ꯍꯨꯃꯥꯡ ꯇꯥꯟꯗꯅ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤꯁꯤꯗꯤ ꯍꯨꯃꯥꯡ ꯃꯃꯟ ꯍꯥꯏꯕꯗꯤ ꯀꯣ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯍꯨꯃꯥꯡ ꯇꯥꯕꯗꯨ ꯅꯠꯇꯦꯌꯦ ꯀꯣ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯐꯖꯅ ꯍꯣꯠꯅꯔꯛꯄꯗꯣ ꯅꯣꯏꯅ ꯈꯤꯇꯪ ꯂꯧꯁꯟꯕ ꯉꯝꯗꯕꯩꯅꯦ ꯅꯣꯏ ꯋꯥꯔꯧꯒꯅꯨ ꯀꯣ ꯑꯩꯅ ꯅꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯨꯃꯥꯡ ꯃꯃꯟ ꯀꯣ ꯅꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯐꯖꯅ ꯑꯌꯨꯛ ꯅꯨꯡꯊꯤन ꯅꯨꯡꯗꯥꯡ ꯅꯪꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯨꯒ ꯑꯩꯅ ꯍꯨꯃꯥꯡ ꯃꯃꯟ ꯑꯅ ꯀꯧꯕꯅꯦꯕ ꯀꯣ ꯅꯪꯅ ꯈꯤꯇꯪ ꯕ꯭ꯔꯦꯟꯗ ꯈꯤꯇꯪ ꯂꯧꯁꯟꯕ ꯉꯝꯗꯕꯩꯅꯦ ꯅꯣꯏ ꯃꯌꯥꯝ ꯁꯥꯎꯔꯤꯗꯣ ꯌꯥꯔꯅꯤ ꯀꯣ ꯑꯗꯣ ꯄ꯭ꯔꯁꯥꯟꯇ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯑꯩ ꯎꯗ꯭ꯔꯤꯃꯛꯅꯤꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯟꯗꯨꯕꯂꯥꯁꯨ ꯂꯤꯆꯥꯛ ꯆꯪꯉꯨꯔꯕꯣ ꯐꯖꯔꯦꯅꯦ ꯀꯣ ꯂꯤꯆꯥꯛ ꯅꯦꯄꯣꯂꯤꯌꯟꯁꯨ ꯂꯤꯆꯥꯛꯀꯤ ꯑꯃꯁꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯝꯃꯝꯃꯤ ꯀꯣ ꯃꯥꯁꯨ ꯗꯦ ꯋꯥꯟꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯀꯣ ꯁꯤꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯒꯅꯣ ꯀꯩꯅꯣꯝꯃ ꯇꯝꯕ ꯃꯇꯝꯗꯅꯦ ꯄ꯭ꯔꯁꯥꯟꯇ ꯅꯪ ꯃꯇꯝ ꯆꯪꯒꯅꯤꯕ ꯁꯣꯏꯗꯃꯛꯀꯤ ꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯅꯪꯅꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯑꯦꯅꯤ ꯂꯥꯏꯔꯤꯛ ꯑꯃ ꯇꯝꯁꯅꯣꯕ ꯀꯣ ꯅꯪ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯃꯄꯨꯝꯗꯨꯃꯗꯤ ꯅꯪ ꯄꯥꯈꯤꯕ ꯉꯝꯕ ꯌꯥꯏ ꯅꯪ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯕꯗꯤ ꯅꯪ ꯋꯥꯒꯗ꯭ꯔꯥ ꯋꯥꯔꯣꯏꯗ꯭ꯔꯥ ꯋꯥꯅꯤ ꯀꯣ ꯑꯗꯨꯕꯨ ꯇꯧꯋꯤꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯄꯩꯈꯥꯅꯦ ꯍꯥꯏꯔꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯄꯥꯗꯕ꯭ꯔꯥ ꯈꯨꯗꯛꯇ ꯚꯥꯏ ꯈꯨꯗꯛꯇ ꯄꯥꯏ ꯀꯣ ꯑꯗꯨꯒꯤꯗꯨꯗꯤ ꯍꯌꯦꯡ ꯄꯩꯈꯥꯅꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯍꯤꯡ ꯇꯨꯝꯃꯔꯣꯏꯕ ꯈꯨꯗꯛꯇ ꯄꯥꯔ ꯅꯪ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯄꯥꯗ꯭ꯔꯥ ꯑꯗꯨꯒꯤ ꯍꯣꯠꯅꯕꯗ ꯅꯪ ꯆꯍꯤ ꯑꯃ ꯍꯣꯠꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯅꯪꯅ ꯍꯌꯦꯡ ꯄꯩꯈꯥꯅꯦ ꯍꯥꯏꯔꯒ ꯍꯣꯠꯅꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯅꯪꯁꯨ ꯈꯪꯉꯤꯅꯤꯗꯅ ꯍꯌꯦꯡ ꯁꯦꯃꯤꯁꯇꯔꯒꯤ ꯄꯩꯈꯥꯅꯦꯗꯤ ꯅꯪ ꯑꯍꯤꯡ ꯇꯨꯝ ꯌꯥꯔꯔꯣꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪ ꯕꯣꯝ ꯇꯣꯞ ꯈꯔ ꯁꯥ ꯇꯥꯕ ꯄꯤꯀꯥꯎꯒꯤ ꯀꯣ ꯀꯩꯅꯣ ꯁꯥꯗꯣ ꯑꯥ ꯑꯗꯣ ꯑꯩꯅ ꯌꯥꯎꯕ ꯍꯥꯏꯁꯦ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯃꯥꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯤ ꯍꯥꯞꯄꯒ ꯑꯩ ꯃꯈꯥꯗ ꯃꯤ ꯍꯥꯞꯄꯒ ꯄꯩꯁꯥꯗꯤ ꯐꯪꯉꯦꯕ ꯐꯖꯔꯦꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯁꯥꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯣꯠꯄꯒꯗ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯦ ꯁꯦ ꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯗꯦꯠꯁ ꯀꯣꯜ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯗ ꯑꯥꯁꯤꯁꯅ ꯍꯥꯏꯁꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯨꯟꯅ ꯇꯧꯀꯣ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯃꯤ ꯈꯣꯝꯕ ꯍꯥꯏꯗꯣ ꯃꯤ ꯄꯣꯔꯛꯄꯅꯦꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯅꯪꯒꯤ ꯁꯔꯚꯤꯁꯦꯁ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪ ꯍꯧꯖꯤꯛ ꯁꯤ ꯄꯦꯟ ꯁꯤ ꯃꯥꯔꯀꯔ ꯀꯣ ꯋꯥꯏꯠ ꯃꯥꯔꯀꯔꯁꯦ ꯌꯣꯜꯂꯦꯅ ꯈꯜꯂꯁꯦꯕ ꯀꯝꯄꯅꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦꯕ ꯄ꯭ꯔꯁꯥꯟꯇ ꯑꯩꯒꯤ ꯁꯤꯒꯤ ꯄꯦꯟꯁꯦ ꯑꯝꯇ ꯌꯣꯟꯕꯤꯌꯣ ꯍꯥꯏꯗꯣꯏꯅꯦꯕ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯄ꯭ꯔꯁꯥꯟꯇ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯅꯪꯒꯤ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯥꯏꯔꯣ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯗ꯭ꯔꯦ ꯂꯤꯠ ꯑꯥꯏ ꯗꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ ꯔꯤꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕꯅꯦꯕ ꯂꯤꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕꯀꯣ ꯃꯥꯟꯕꯅꯁꯨ ꯂꯣꯏꯔꯦ ꯔꯤꯁ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯀꯦ ꯔꯤꯁ ꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯔꯤꯁ ꯑꯥꯏꯟꯗꯤ ꯑꯥꯁꯤꯁꯅꯒ ꯍꯥꯏꯔꯤꯗꯤ ꯁ꯭ꯀꯦꯝꯅꯦꯅ ꯀꯣ ꯔꯤꯁꯁꯨ ꯁ꯭ꯀꯦꯝꯅꯦ ꯄꯩꯁꯥ ꯃꯥꯡꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪꯅ ꯉꯁꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ ꯅꯪ ꯀꯗꯥꯏꯗ ꯊꯥꯗꯔꯤꯅꯣ ꯁꯤꯃ ꯍꯥꯟꯅ ꯅꯝꯕꯔ ꯋꯥꯟ ꯏꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧ ꯀꯣ ꯅꯪꯅ ꯉꯁꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ ꯅꯪꯉꯣꯟꯗ ꯊꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯄꯨꯟꯁꯤꯗ ꯃꯥꯡꯉꯣꯏ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏ ꯀꯣ ꯅꯪꯒꯤ ꯅꯣꯂꯦꯖꯇ ꯊꯥꯗꯈꯤꯕ ꯄꯩꯁꯥꯗꯨꯗꯤ ꯅꯪ ꯑꯗꯨꯒꯤ ꯔꯤꯇꯔꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯇꯝ ꯆꯪꯖꯕ ꯋꯥꯅꯦꯕ ꯀꯣ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯪ ꯑꯦꯅꯤ ꯄꯔꯁꯣꯅꯦꯜ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯔꯣ ꯅꯁꯥꯒꯤ ꯑꯣꯟ ꯅꯣꯂꯦꯖ ꯁ꯭ꯀꯤꯜꯁ ꯍꯦꯟꯒꯠꯅꯕ ꯃꯇꯝꯗ ꯅꯪ ꯉꯁꯤ ꯅꯪꯅ ꯂꯨꯄꯥ 2,000 ꯊꯥꯗꯈꯣꯕ ꯑꯗꯨꯗꯒꯤ ꯅꯪ ꯀꯣ ꯉꯁꯤꯃꯛ ꯍꯩꯇ꯭ꯔꯒꯁꯨ ꯉꯁꯤꯗꯒꯤ ꯊꯥ 1-2ꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯗꯨꯒꯤ ꯅꯣꯂꯦꯖꯁꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯄꯣꯠ ꯌꯣꯜꯂꯨ ꯀꯣ ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯂꯩꯁꯜꯂꯨ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯇꯝꯃꯨ ꯀꯣ ꯑꯗꯨꯏꯗꯨꯃ ꯈꯤꯇꯪ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯗꯨꯗꯤ ꯀꯣ ꯌꯨ ꯋꯤꯜ ꯒꯦꯠ ꯖꯤꯔꯣ ꯔꯤꯖꯜ ꯑꯩ ꯒꯥꯔꯦꯟꯇꯤ ꯑꯗꯨꯝ ꯇꯧꯒꯦ ꯅꯣꯏꯗ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯤ ꯈꯣꯝꯃꯣ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯃꯤ ꯆꯪꯉꯛꯇꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯀꯩꯗꯧꯕꯩꯅꯣꯕ ꯁꯤꯗ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯅꯪ ꯉꯝꯃꯗꯤ ꯑꯝꯇ ꯈꯣꯝꯖꯤꯜꯂꯨꯅꯦ ꯅꯪ ꯎꯔꯤ ꯃꯌꯥꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯣ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯑꯦ ꯈꯔ ꯃꯈꯩ ꯅꯪ ꯁꯤꯗꯩꯁꯨ ꯈꯣꯝꯖꯤꯟꯈ꯭ꯔꯕꯣ ꯁꯤꯗꯩꯗꯤ ꯈꯣꯝꯗꯤꯌꯦ ꯁꯤꯗꯩ ꯑꯝꯇ ꯈꯣꯝꯖꯤꯜꯂ ꯌꯦꯡꯉꯣꯅꯦ ꯕꯦꯠꯁ 1ꯗꯩꯔ ꯕꯦꯠꯁ 2ꯗꯩꯔ ꯕꯦꯠꯁ 3ꯗꯩꯔ ꯅꯪ ꯑꯝꯇ ꯈꯣꯝꯖꯤꯜꯂ ꯑꯝꯇ ꯌꯦꯡꯉꯣꯅꯦ ꯀꯣ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯅꯨꯡꯗ ꯑꯝꯇ ꯈꯣꯝꯖꯤꯜꯂ ꯑꯝꯇ ꯌꯦꯡꯉꯣꯅꯦ.
ꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯤ ꯈꯣꯝꯃꯨꯔꯦꯗꯅ ꯑꯅꯤꯔꯛ ꯁꯨꯅ ꯃꯉꯣꯟꯗ ꯌꯣꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯍꯦꯛ ꯌꯣꯟꯕ ꯉꯝꯃꯕ ꯑꯩ ꯗꯕꯜ ꯇꯥꯏꯝꯁ ꯄꯩꯁꯥ ꯄꯤꯒꯦ ꯄ꯭ꯔꯁꯥꯟꯇ ꯍꯥꯏꯗꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯃꯤ ꯈꯣꯝꯕꯅ ꯍꯥꯏꯗꯣ ꯅꯪ ꯐꯖꯅ ꯊꯥꯖꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯤꯑꯣꯏꯕꯅ ꯀꯣ ꯄꯣꯠ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯅꯪꯕꯨ ꯐꯖꯅ ꯊꯥꯖꯔꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗꯨꯅ ꯅꯪꯒ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞ ꯕꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯀꯣ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯊꯤꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯄꯣꯠ ꯂꯩꯔꯛꯀꯅꯤ ꯊꯥꯖꯕ ꯌꯥꯎꯗꯅ ꯅꯪꯉꯣꯟꯗꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯊꯥꯖꯕ ꯗꯥꯎ ꯀꯦ ꯀꯩꯅꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯞꯄꯗ ꯄꯩꯁꯥꯗꯨ ꯐꯪꯉꯦꯗꯅ ꯑꯩꯒꯤ ꯀꯩꯅꯣ ꯊꯥꯈ꯭ꯔꯦꯗ ꯁꯤꯟꯁꯦꯀꯣ ꯊꯥꯈ꯭ꯔꯦꯗꯅ ꯃꯣꯏꯗ ꯑꯗꯨꯗ ꯃꯣꯏꯅꯁꯨ ꯑꯗꯨ ꯐꯪꯉꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯍꯥꯞꯄ ꯉꯝꯅꯕ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯃꯣꯏꯁꯨ ꯌꯥꯎꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯤ ꯇꯃꯥꯝ ꯍꯥꯞꯄꯝꯗꯧ ꯃꯥꯜꯂꯦ ꯃꯤ ꯃꯌꯥꯝꯕꯨꯗꯤ ꯍꯥꯞꯇꯦꯗ ꯃꯤ 3-5 ꯍꯥꯞꯇ ꯉꯥꯏꯔꯤ ꯑꯗꯣ ꯃꯤ ꯃꯔꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯈꯤꯕ꯭ꯔꯣ ꯃꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯄꯥꯎ ꯐꯥꯎꯅꯗꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯁꯤꯅꯦꯕ ꯀꯣ ꯁꯤ ꯌꯦꯡꯉꯣꯀꯣ that's a business ꯑꯅꯤ ꯂꯩ ꯀꯣ ꯅꯪ ꯑꯍꯥꯟꯕꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈ꯭ꯔꯤꯅꯦꯕ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯩ ꯀꯧꯏ ꯇ꯭ꯔꯥꯟꯖꯦꯛꯁꯅꯦꯜ ꯕꯤꯖꯤꯅꯦꯁ ꯀꯧꯏꯀꯣ one time ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯃꯣꯏꯗ ꯑꯝꯇ ꯐꯣꯟ ꯇꯧꯁꯜꯂꯣꯕ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯕꯣ ꯀꯣ ꯑꯗꯨꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯗ ꯉꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯝꯒꯦ ꯃꯤ ꯈꯣꯝꯕꯗꯣ ꯅꯤꯌꯣꯝ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯌꯥꯎꯕꯤꯌꯣ ꯍꯥꯏꯔ ꯈꯣꯝꯈꯤꯕ꯭ꯔꯥꯕ ꯀꯩꯅꯣ ꯄ꯭ꯔꯁꯥꯟꯇ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯅꯪ ꯆꯪꯉꯛꯄꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯁꯥꯟꯇ ꯆꯪꯉꯛꯎꯅꯦꯍꯦ ꯂꯥꯛꯑꯣꯅꯦꯍꯦ ꯑꯁ ꯃꯤ ꯈꯣꯝꯕ ꯄꯩꯁꯥ ꯇꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯗꯦ ꯁꯥꯔ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯁꯥꯔꯒꯤ ꯔꯤꯜꯁ ꯑꯃ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯈꯣꯝꯗꯦꯀꯣ ꯈꯦꯠꯅꯕ꯭ꯔꯥ ꯑꯅꯤꯗꯣ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯔꯤꯆ ꯏꯟꯗꯤꯌꯥꯅ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯤꯗꯨꯒ ꯅꯪ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯈꯦꯠꯅꯩ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯁꯥꯔ ꯈꯣꯏꯅꯕꯨꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯉꯝꯃꯤ ꯑꯗꯨ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯃꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯗꯨ ꯃꯣꯏꯅ ꯍꯤꯟꯗꯤꯗ ꯑꯣꯏꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯗꯨꯒ ꯍꯤꯟꯗꯤ ꯂꯥꯏꯐꯇ ꯍꯤꯟꯗꯤ ꯍꯩꯕ꯭ꯔꯣ ꯐꯖꯅ ꯍꯩ ꯑꯗꯨ ꯈꯪꯗꯕ ꯌꯥꯎꯕ ꯃꯣꯏ ꯍꯤꯟꯗꯤꯗꯣ ꯑꯣꯀꯦ ꯃꯣꯏꯗꯨ ꯂꯥꯏꯐꯇꯁꯨ ꯑꯣꯏꯗꯕ ꯑꯗꯨꯒꯤ ꯑꯗꯨꯗꯤ ꯅꯪ ꯄꯩꯁꯥ ꯇꯥꯟꯅ ꯂꯣꯏꯔꯅꯤꯀꯣ ꯀꯣ ꯅꯦꯛꯁ ꯇꯥꯏꯝ ꯌꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯄꯩꯁꯥ ꯀꯣ ꯐꯖꯅ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯣ ꯚꯦꯂꯨ ꯂꯩꯅ ꯀꯣ ꯀꯗꯥꯏꯗꯅꯣꯃ ꯊꯥꯗꯕ ꯃꯇꯝꯗꯁꯨ ꯅꯪ ꯀꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯅꯪꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯀꯣ ꯍꯌꯦꯡꯋꯥꯏ ꯔꯤꯇꯔꯟꯁ ꯂꯥꯛꯍꯟꯁꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯅꯪꯅ ꯃꯤ 3 ꯍꯥꯞꯄ ꯅꯪ ꯄꯩꯁా ꯈꯔꯗꯤ ꯐꯪꯉꯝꯃꯅꯤꯕ ꯅꯪ ꯊꯥ ꯈꯨꯗꯤꯡꯒꯤꯅꯦ ꯃꯤ ꯈꯔ ꯌꯥꯝ ꯍꯥꯞꯇꯗꯤ ꯌꯥꯔꯣꯏ ꯈꯔ ꯌꯥꯝ ꯍꯥꯞꯇꯗꯤ ꯌꯥꯔꯣꯏꯅ ꯅꯪ ꯈꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯈꯟꯗꯦ ꯈꯜꯂꯤ ꯅꯪ ꯁ꯭ꯀꯤꯜꯁ ꯍꯩꯇꯕ ꯌꯥꯔꯣꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯜꯁꯇꯨꯗꯤ ꯀꯩ ꯀꯧꯔꯛꯀꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯦꯅꯦꯔꯦꯁꯟ ꯀꯧꯏꯀꯣ ꯑꯗꯣ ꯄ꯭ꯔꯁꯥꯟꯇ ꯀꯣ ꯑꯩ ꯀꯣꯃꯦꯟ ꯇꯧꯔꯣꯏ ꯀꯝꯄꯅꯤ ꯑꯃꯕꯨ ꯐꯩ ꯐꯠꯇꯦ ꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯀꯣ ꯍꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯏꯁꯥꯅ ꯐꯖꯅ ꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯏꯗꯨꯅ ꯐꯖꯅ ꯊꯥꯗꯧꯕ ꯅꯪꯅ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯐꯖꯅ ꯗꯤꯁꯥꯏꯠ ꯇꯧ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯑꯩꯁꯨ ꯄꯕ꯭ꯂꯤꯛꯇꯗꯤ ꯍꯥꯏꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯗ ꯀꯣ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯔꯥ ꯑꯩꯈꯣꯏ ꯇꯤꯝꯗ ꯐꯣꯟ ꯇꯧꯔꯛꯀꯦꯔꯥ ꯀꯝꯄꯅꯤ ꯑꯃ ꯁ꯭ꯀꯦꯝ ꯅꯠꯇꯕ꯭ꯔꯥ ꯁꯤ ꯂꯣꯏ ꯊꯤꯗꯣꯛꯄ ꯌꯥꯏꯀꯣ ꯅꯝꯕꯔ 1 ꯏꯁꯜꯂꯣ ꯁꯨꯃꯥꯏꯅ ꯊꯤꯌꯣ ꯀꯝꯄꯅꯤ ꯑꯃ ꯁ꯭ꯀꯦꯝ ꯅꯠꯇꯕ꯭ꯔꯥꯅ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯒꯨꯒꯜꯗ ꯆꯪꯉꯣ ꯒꯨꯒꯜꯗ ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯒꯤ ꯀꯣ ꯗꯣꯃꯦꯟꯗꯨꯃ www. ꯍꯥꯏꯔꯒ ꯑꯦꯅꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯅꯪ ꯍꯧꯖꯤꯛ ꯔꯤꯆ ꯏꯟꯗꯤꯌꯥꯗꯣ ꯀ꯭ꯂꯤꯛ ꯇꯧꯔꯣ .com ꯅꯝꯃꯣ + ꯅꯝꯃꯣꯕꯀꯣ ꯑꯗꯨꯒꯅꯦ ꯔꯤꯚ꯭ꯌꯨꯁ ꯑꯅ ꯁꯤ ꯃꯥꯟ ꯆꯦꯛ ꯇꯧꯔꯣ ꯅꯝꯕꯔ 1 ꯑꯗꯨꯝ ꯂꯩꯔꯕ ꯅꯝꯕꯔ 2ꯗ ꯔꯤꯚ꯭ꯌꯨꯁ ꯀꯝꯄꯅꯤꯗꯨꯒꯤ ꯔꯤꯚ꯭ꯌꯨꯁ ꯍꯥꯏꯕ ꯀꯥꯏꯗ ꯌꯦꯡꯒꯅꯤ
trust pilot ta Facebook ta ibam thazaronu ko Google da ibam moi masen dum inani kadai di yankani trust pilot ko trust pilot na ka yawi AI gi akhoi gi intelligence hai tare ne ko artificial intelligence na pasana kano tor kani ba track tor kani ba adu noina trust pilot ta profile photo yauduna fayeng tureng ibe yaroi ko mana mu kitang Google ga moi partner oi bane number 2 da ko huziki company du gi maming plus LinkedIn ana namgoda ba ko LinkedIn da hek number ga ko any company sama adugi owner kanano employee labra ko moise company kram kanda build tawi ko adi moida huji kari product no services no moine yolese si myam khangada ba ko company maming do iro aduga plus LinkedIn na namgoda ba yani ko aduga na aina ai YouTube te yongo ko mamang da Telegram da na ko ai satram lay noni bala ante Nandini ko Nandini Narembam mana magi hek mache sa kamain to gi ham tam da Telegram da zoom yam section view ko Telegram da huzik yamna scam tawribne aham da nang pisa phangalam ni ba lupa chahum lupa lising ama lupa lising ani adu lo lupa lising kun manga lising yankai adu matam da nang balong pai garani ko sigi scam se kanoda aina thana YouTube ki amada yawbani adu da su company ama se scam na tabrana aina kano point taruk pi bane ba prasanta YouTube ta sango YouTube ta sanga gane adugi point manga do sana yengo adu company check to yadro okay ado nang pisa di pamui bai the my pakpo yo hana psana tammo ko sima ju khongjelo affiliate marketing digital marketing am think kene nang no ji affiliate marketing to ge na haido digital marketing gi basic concept khangna si affiliate marketing to so ro you will fail you will work like a ship ko khoi haming me ama chapmina bado haming ama chapado joro chatra aduni ji manipura tawris haming ama chatpa matamda ai ju pesa tan ge na chala ini ko adu mayam tawbdo ai ju 2019 da tawmi ko mayam na tawnai mayam je tawwe ko mayam na website sai mayam gi affiliate marketing gi product mayam da website ta ga haptana Google advertisement loy tawwe ya ba tawi adu last ai sales so ngamde kaigino ai concept to sana ai gyan ta de adu hujikti ko nang affiliate marketing khangninga ga su YouTube te yawni ai free da takuni yengo okay next ko ma'am reach IND adagi adu da ai kem comment roi ko noi dum yengjo ai na pi website manga do na chango aduga scam na tabra na sana decide to zaro ko ai na hire mo police na phala kani okay next abinaw de mukta zero ko abinaw gi ama leidana isai ama leidana kaiku gi song loi phoidat pado keba nausum gi sei do ma'am ningjang bira nausum da abinaw na masam phoidat pado kaiku gi sei doi kore khoi abinaw jam smart oi bani okay ma'am question lagadi comment dai biro aduga kano tors ningjang e hena ko heroji sei khara ta ma le go nausum gi do okay koi film star am ji yawi go ma'am koi salam roslin chanu film shooting na nam le go tore roslin oi oja sasi ngangi battery do ya khrabo oja si gi battery do koi radio gi battery lorm dai ngang question hangogdab do ngoite ko hojik hangbiro ai unmute tawjarake
Okay, ꯑꯣꯖꯥ ꯁꯤ unmute ꯇꯧꯕꯤꯔꯣ ꯌꯥꯔꯅꯤ. Okay, ꯍꯥꯏꯕꯤꯔꯣ. ꯇꯥꯔꯦ ꯁꯥꯔ ꯉꯁꯤꯗꯤ ꯐꯖꯅ. ꯑꯁ ꯉꯁꯤꯗꯤ ꯄꯨꯔꯥ full battery recharge ꯅꯦ. 100% ꯉꯁꯤꯗꯤ. ꯁꯦꯡꯅ ꯇꯥꯔꯦ. ꯊꯦꯡꯛ ꯌꯨ. ꯉꯔꯥꯡꯗꯤ ꯎꯄꯥꯏ ꯉꯔꯥꯡꯗꯤ ꯂꯩꯇ꯭ꯔꯦ. ꯀꯩꯅꯣꯗꯣ ꯁꯥꯎꯟꯗꯣ ꯈꯔ ꯌꯥꯗꯕꯖꯥꯠꯅꯤ. ꯉꯔꯥꯡ ꯁꯥꯎꯟ ꯌꯥꯗꯕ ꯃꯥꯟꯗꯦꯗ. ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯝꯗꯥꯏ ꯃꯥꯜꯂꯤꯗ. ꯈꯪꯗꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ. ꯍꯥꯏꯕꯤꯔꯣ. ꯑꯗꯣ ꯑꯩꯗꯤ ꯈꯔ ꯑꯅꯧꯕ ꯑꯣꯏꯔꯤꯃꯤꯅ ꯑꯩꯗꯤ ꯀꯌꯥꯁꯨ ꯁꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯃꯔꯝꯁꯦ ꯀꯌꯥ ꯈꯪꯗꯦꯕ. ꯍꯣꯏ. ꯑꯗꯣ ꯏꯉꯥꯎꯕꯗꯧ ꯇꯧꯔꯤꯑꯦꯕ ꯑꯩꯗꯣ. ꯀꯩꯅꯣꯅꯦ ꯑꯣꯖꯥꯅ ꯃꯝꯃꯗꯤ ꯁꯥꯇ꯭ꯔꯁꯨ ꯃꯝꯈꯤꯅꯤꯀꯣ. ꯃꯝꯕ ꯌꯥꯗꯦ. ꯀꯥꯏꯗꯩꯅꯣ ꯑꯦꯔꯤꯌꯥ ꯈꯔꯒꯤ ꯋꯥꯔꯤꯗ ꯑꯣꯖꯥ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯇꯤ ꯈꯪ ꯌꯥꯄ ꯉꯝꯗꯦꯗ. ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯣꯖꯥꯗꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ. ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯌꯥꯎꯕꯤꯔꯤꯕꯣ ꯁꯤꯗ? ꯑꯩ ꯑꯃ ꯄꯨꯊꯣꯛꯆꯔꯛꯀꯦꯀꯣ. ꯍꯣꯏ. ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯀꯣ. ꯑꯩ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ unmute ꯇꯧꯖꯔꯛꯀꯦ ꯀꯣ. ꯑꯗꯣ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ unmute ꯇꯧꯕ ꯌꯥꯔꯅꯤ. ꯑꯣꯖꯥ ꯁꯁꯤ ꯀꯩꯅꯣꯗꯩꯅꯤꯀꯣ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯁꯁꯤꯁꯦ? ꯁꯣꯏꯕꯝ ꯂꯩꯀꯥꯏꯒ ꯑꯍꯣꯡꯒꯩꯒ ꯇꯥꯏꯅꯕꯗꯣ ꯕꯕꯤꯅꯥꯒꯤ ꯍꯦꯛ ꯂꯝꯕꯤꯗꯨꯗ. ꯑꯣꯀꯦ. ꯑꯗꯨ ꯀꯩꯅꯣꯒꯤꯗꯣ ꯄꯣꯔꯣꯝꯄꯥꯠ ꯐꯥꯎꯒꯠꯄꯩꯗꯣ. ꯖꯦꯅꯤꯝꯁ ꯇꯥꯕꯩꯗꯣ. ꯖꯦꯅꯤꯝꯁꯀꯤꯗꯣ. ꯑꯣꯀꯦ. ꯑꯗꯣ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯑꯣꯖꯥ ꯁꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯎꯕꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯉꯔꯥꯡꯅ ꯑꯍꯥꯟꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯒꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯀꯔꯤꯒꯤ ꯀꯩꯝ ꯍꯩꯇꯦꯅ ꯍꯥꯏꯕ. ꯑꯗꯣ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯗꯩ ꯑꯝꯇꯪ ꯀꯩ ꯖꯕꯥꯕ ꯄꯤꯔꯛꯀꯦ ꯑꯝꯇ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ. ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯑꯝꯇ ꯑꯣꯖꯥ ꯁꯁꯤꯗ ꯑꯝꯇ ꯍꯥꯏꯖꯟꯕꯤꯌꯨꯁꯦ. ꯍꯥꯏꯕꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯕ ꯍꯣꯠꯅꯗꯣꯏꯅꯤ. ꯑꯩꯁꯨ ꯁꯥꯔꯒꯤꯗ ꯉꯁꯥꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯁꯦ ꯀꯩꯝꯇ ꯍꯩꯇꯦ ꯁꯨꯞꯅꯒꯤ ꯑꯩꯅ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯁꯦ ꯑꯩ ꯐꯣꯟ ꯄꯥꯏꯕ ꯍꯩꯌꯦ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯀꯩꯝ ꯍꯩꯇꯦ ꯂꯦꯞꯇꯣꯞ ꯑꯣꯟ ꯇꯧꯕꯕꯨ ꯍꯩꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯩꯇꯕ ꯃꯌꯥꯝꯁꯦ ꯁꯥꯔ ꯍꯣꯏꯒꯤ ꯁꯤꯒꯤ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯐꯪꯕꯅꯤꯅꯀꯣ ꯍꯩꯇꯕꯁꯦ ꯑꯝꯇ ꯂꯩꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯑꯗꯨꯝ ꯂꯣꯏ ꯍꯩꯍꯟꯈꯤ ꯅꯝꯐꯨꯗ ꯍꯩꯇ ꯌꯥꯗꯕꯒꯤ ꯍꯩꯍꯟꯈꯤꯑꯕ ꯑꯗꯣ ꯑꯩꯁꯦ ꯃꯌꯥꯝ ꯁꯥꯔ ꯍꯣꯏꯗ ꯂꯥꯛꯑ ꯇꯝ ꯇꯥꯔꯦ. ꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯇꯣꯉꯥꯟꯅ ꯅꯣꯡꯃꯒꯤ 5,000 ꯂꯧꯅꯤ. ꯐꯥꯒꯤ ꯇꯧꯅꯤꯗ. ꯑꯗꯣ ꯑꯗꯨꯒ ꯀꯣ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯌꯦꯡꯒꯦꯕ ꯑꯗꯨꯁꯨ ꯈꯪꯗꯦꯕ. ꯑꯁ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨꯅꯦ ꯀꯣ. ꯐꯔꯦ ꯑꯗꯨꯁꯨ ꯇꯥꯛꯆꯒꯦ. ꯑꯗꯣ ꯅꯨꯡꯊꯤꯟꯗꯣ ꯄꯨꯡ 1ꯗꯩꯅ ꯄꯨꯡ 5 ꯐꯥꯎꯗꯣ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣꯕ. ꯅꯍꯥꯟ ꯑꯣꯖꯥ ꯁꯁꯤꯅ ꯄꯦꯃꯦꯟ ꯇꯧꯈꯤꯕꯗ ꯒ꯭ꯔꯦꯛꯁꯟ ꯂꯟꯆꯦꯟꯕꯤ ꯀꯣ ꯔꯣꯅꯥꯜ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯣ. ꯑꯗꯒꯤ ꯋꯥꯆꯦꯞꯀꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯒ꯭ꯔꯨꯞꯇꯨꯗꯁꯨ ꯑꯩ ꯁꯤꯃ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯤ 90ꯒꯤ ꯃꯊꯛꯇ ꯅꯣꯏ ꯕꯦꯠꯁ ꯅꯝꯕꯔ 3ꯗ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯃꯅ ꯈꯪꯗꯕ ꯃꯇꯝꯗ ꯑꯃꯅ ꯑꯗꯨꯝ ꯆꯣꯡꯁꯤꯜꯂꯛꯀꯅꯤ. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯦꯕ. ꯕꯦꯠꯁ ꯅꯝꯕꯔ 2ꯗꯁꯨ ꯀꯣ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕ ꯀꯣ. ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯂꯣꯏꯅꯤꯡꯗꯗꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯀꯣ. ꯅꯝꯗꯅ ꯑꯗꯨꯝ. ꯑꯗꯨꯅ ꯑꯣꯖꯥ ꯁꯁꯤ ꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯁꯤꯗꯤ ꯍꯧꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯍꯩꯔꯣꯏ. ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯍꯩꯔꯛꯀꯗꯧꯅꯤ ꯇꯞꯅ. ꯍꯧꯕꯒ ꯂꯣꯏ ꯍꯩꯒꯦꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ. ꯑꯗꯨꯅ ꯈꯔ ꯅꯣꯡꯃꯒꯤ ꯍꯩꯒꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤ ꯑꯩꯁꯦ ꯃꯁꯤ ꯑꯦꯔꯤꯌꯥꯁꯤꯗ. ꯍꯩꯖꯤꯟꯕ ꯑꯣꯏꯔꯝꯅꯤ. ꯍꯩꯅꯤ ꯀꯣ. ꯍꯩꯕꯕꯨꯗꯤ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯊꯣꯛꯑꯦꯗꯤ ꯅꯣꯡꯉꯥꯟꯕꯒ ꯍꯩꯒꯤꯅꯤꯗꯣ. ꯊꯣꯛꯑꯦꯗꯤ ꯃꯌꯥꯝ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯗꯨꯑꯣꯏꯁꯨ ꯍꯩꯇꯕꯅꯤꯅ ꯎꯄꯥꯏ ꯑꯗꯨꯝ ꯂꯩꯇ꯭ꯔꯤ. ꯍꯩꯔꯛꯑꯀꯥꯟꯗ ꯇꯧꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ. ꯑꯗꯨꯅꯦ ꯑꯗꯨ ꯉꯥꯏꯕꯤꯌꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯅꯅꯦ ꯁꯣꯏꯗꯅꯁꯨ ꯍꯩꯅꯤ ꯀꯔꯤ ꯍꯩꯇꯅꯦꯒꯦ. ꯍꯩꯅꯤ. ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯣꯏꯔꯒꯗꯤ ꯀꯣ ꯑꯣꯖꯥꯁꯤꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯒꯥꯏꯗ ꯇꯧꯒꯗꯧꯅꯤ. ꯑꯣꯖꯥꯅ ꯕ꯭ꯂꯔ ꯆꯠꯂꯛꯑꯗꯤ ꯁꯥꯇ꯭ꯔꯗꯤ ꯗꯕꯜ ꯕ꯭ꯂꯔ ꯆꯠꯂꯛꯑꯅꯤ. ꯁꯥꯇ꯭ꯔ ꯑꯣꯏꯔꯗꯤ ꯃꯊꯥ ꯁꯥꯏꯗ ꯁꯤꯁꯨ. ꯑꯣꯖꯥ ꯃꯥꯅꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯑꯃꯅꯤ. ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯕꯨ ꯀꯣ. ꯑꯣꯖꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯗꯕꯅꯦ. ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣ ꯇꯥꯛꯆꯔꯤꯕ ꯈꯔꯁꯦ ꯃꯣꯏꯗ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ ꯀꯣ. ꯇꯥꯛꯏꯕ ꯈꯔꯗꯨꯅ ꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯤ ꯁꯤꯗ ꯍꯣꯠꯄꯗꯀꯣ ꯑꯍꯤꯡ ꯑꯗꯨꯝ ꯇꯥꯏꯌꯦꯕ. ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯕꯦꯠꯁ ꯅꯝꯕꯔ 3ꯒꯤ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣ ꯑꯩꯁꯨ ꯇꯨꯝꯗꯦꯗꯤ ꯄꯨꯡ 12ꯗꯩ ꯀꯣꯛ ꯊꯥꯗꯈꯤꯕꯁꯤꯅ ꯄꯨꯡ 3:30ꯗ ꯅꯣꯏ ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯁꯦ ꯒꯦꯝ ꯄ꯭ꯂꯥꯟꯁꯦ ꯅꯨꯃꯤꯠ 60ꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯛꯇꯣꯏꯅೋ. ꯕꯦꯠꯁ 2ꯗ ꯇꯥꯛꯈꯤꯕꯒ ꯕꯦꯠꯁ 2ꯒꯤꯅꯦ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯍꯥꯏꯁꯦ ꯃꯣꯏꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯀꯣ. ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝ ꯀꯧꯔꯛꯄꯅꯦꯕ. ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ
ꯃꯣꯏꯒꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤꯗ ꯃꯌꯥꯝ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯀꯣ ꯄꯣꯗꯀꯥꯁꯀꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯑꯥꯁꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯅꯧꯕ ꯐ꯭ꯂꯦꯕꯔ ꯑꯃ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁ꯭ꯇꯥꯏꯜ ꯀꯣ ꯍꯧꯖꯤꯛ ꯄꯦꯔꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯀꯣ ꯏꯆꯥ ꯃꯌꯥꯝꯕꯨ ꯃꯤ ꯑꯣꯏꯅꯕ ꯂꯣꯏ ꯁꯦꯝꯕꯤꯔꯤ ꯉꯥꯛꯇꯅꯦꯕ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯦ ꯃꯌꯥꯝ ꯁꯤ ꯆꯪꯉꯤꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣ ꯑꯩ ꯆꯤꯟꯅꯗꯤ ꯄꯜꯂꯣꯏ ꯀꯣ ꯃꯅꯤꯄꯨꯔꯗ ꯀꯔꯞꯁꯟꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯅꯪꯒꯤ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯍꯧꯕ ꯍꯥꯏꯁꯦ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯝꯒꯅꯤꯕ ꯄꯥꯝꯃꯤꯀꯣ ꯑꯗꯣ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯣꯖꯥ ꯁꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯖꯥ ꯁꯁꯤ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯍꯩꯇꯥꯔꯒꯁꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯂꯩꯔꯤꯃꯤ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯄꯩꯁꯥ ꯌꯥꯎꯗꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦꯀꯣ ꯄꯩꯁꯥ ꯌꯥꯎꯗꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯦꯕ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯇꯦꯕꯜ ꯑꯃꯗꯩ ꯇꯦꯕꯜ ꯑꯃ ꯇꯥꯕꯁꯦ ꯆꯥ ꯑꯃꯃꯝ ꯂꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯝ ꯆꯥꯏꯁꯦ ꯇꯔꯥꯗꯩ ꯇꯥꯗꯦ ꯆꯦꯡ ꯑꯗꯨꯗꯤ ꯇꯥꯟꯅꯕꯗ ꯄꯟꯕꯤꯔꯛꯑꯅꯨ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯀꯔꯞꯁꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯩꯗꯨꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯄꯟꯕꯤꯔꯛꯑꯅꯨ ꯀꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝ ꯊꯥꯡꯅꯩ ꯍꯥꯏꯕꯅꯤꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯖꯁꯁꯦ ꯇꯥꯖꯩꯗ ꯑꯣꯀꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯣ ꯑꯗꯣ ꯒꯣꯔꯃꯦꯟꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯅ ꯍꯩꯖꯔꯤꯕ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯐꯖꯅ ꯇꯝꯃꯒ ꯑꯗꯨ ꯃꯍꯩ ꯆꯥꯅꯕ ꯇꯧꯍꯧꯁꯦꯕ ꯀꯣ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ our current education system is completely failed. Employment system completely failed. ꯅꯪꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯗꯣ ꯂꯥꯁꯇ ꯅꯪ ꯊꯕꯛ ꯐꯪꯅꯕꯅꯦ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ employment systemꯗꯣ ꯍꯧꯖꯤꯛ everything ꯀꯣ collapse ꯇꯥꯔ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕꯇꯣ ꯉꯥꯏꯗꯣꯏꯁꯦ ꯆꯍꯤ ꯀꯌꯥ ꯉꯥꯏꯒꯗꯣꯏꯅꯣ ꯉꯥꯏꯅ ꯅꯪꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯅꯁꯥꯅ ꯄꯥꯝꯖꯕ ꯑꯃ ꯐꯖꯅ ꯇꯝꯃꯣꯕ ꯇꯝꯃꯤꯕ ꯁ꯭ꯀꯤꯜꯁꯦ ꯀꯩꯅꯣ ꯏꯟꯇꯔꯅꯦꯠꯀꯤ ꯁ꯭ꯀꯤꯜꯁ ꯇꯝꯃꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯁ꯭ꯀꯦꯂꯦꯕꯜꯗꯣ ꯖꯞ ꯂꯥꯛꯅꯕ ꯑꯣꯐꯂꯥꯏꯟꯗ ꯇꯝꯃꯛꯑꯒꯗꯤ ꯀꯩꯅꯣ ꯂꯥꯟ ꯇꯧꯁꯜꯂꯛꯀꯅꯤ ꯕꯟ ꯇꯧꯁꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯈꯔ ꯅꯪ ꯇꯧꯕ ꯃꯐꯝ ꯈꯪꯉꯣꯏ ꯏꯟꯇꯔꯅꯦꯠꯇ ꯕꯟ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯀꯣ ꯒꯣꯔꯃꯦꯟꯅ ꯕ꯭ꯔꯣꯗꯕꯦꯟ ꯀꯛꯊꯠꯈꯤꯗꯧ ꯃꯉꯥꯏꯔꯦ ꯅꯦꯠ ꯐꯪꯉꯛꯇꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯐꯂꯥꯏꯟꯗ ꯀꯣ ꯃꯅꯤꯄꯨꯔꯗ ꯑꯣꯐꯂꯥꯏꯟꯁꯨ ꯇꯧꯔꯣ ꯑꯣꯟꯂꯥꯏꯟꯁꯨ ꯇꯧꯔꯣ ꯑꯅꯤꯃꯛ ꯄꯥꯁꯦ ꯑꯗꯨꯕꯨ ꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁా ꯌꯥꯝ パꯏꯅꯗꯕ ꯂꯝꯅꯤꯅ ꯀꯣ ꯑꯩꯁꯨ ꯑꯣꯐꯤꯁ ꯂꯧꯗꯦ ꯀꯣ ꯌꯨꯝꯗꯒꯤ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯅꯪꯒꯤ ꯐꯃꯨꯡꯗꯒꯤ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯁꯦ ꯃꯌꯥꯝ ꯇꯧꯁꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯁꯦ ꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯨꯝꯗꯩꯅꯦ ꯑꯩꯁꯨ ꯑꯣꯐꯤꯁ ꯑꯝꯇ ꯂꯧꯕ ꯅꯠꯇꯦ ꯀꯣ ꯑꯗꯒꯤ ꯃꯃꯜ ꯑꯇꯥꯡꯕ ꯀꯝꯄ꯭ꯌꯨꯇꯔ ꯀꯔꯤ ꯀꯣ ꯈꯤꯟꯗꯅ ꯑꯩ ꯏꯝꯄ꯭ꯂꯣꯏ ꯃꯌꯥꯝ ꯃꯣꯏꯁꯨ ꯌꯨꯝꯗꯩ ꯉꯥꯛꯇꯅꯦ ꯑꯩ ꯍꯧꯖꯤꯛ ꯏꯝꯄ꯭ꯂꯣꯌꯤ 5 ꯂꯩ ꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯒ꯭ꯔꯦꯁꯟ ꯂꯟꯆꯦꯟꯕꯤ ꯀꯣ ꯑꯗꯒꯤ ꯑꯃꯅ ꯔꯣꯅꯥꯜ ꯉꯔꯥꯡ ꯅꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯥꯛꯏꯗꯣ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯀꯣ ꯆꯠꯅꯕꯤꯁꯨ ꯈꯤꯇꯪ ꯊꯨꯒꯥꯏꯕ ꯃꯊꯧ ꯇꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯆꯨꯝꯃꯤ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯤ ꯔꯥꯏꯠ ꯑꯗꯨꯅ ꯑꯣꯖꯥ ꯁꯁꯤ ꯍꯩꯇꯦꯅ ꯉꯁꯤꯗꯩ ꯋꯥꯕꯤꯔꯨꯔꯅꯨꯀꯣ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯇꯥꯛꯈꯤ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗꯁꯨ ꯀꯣ ꯑꯗꯨꯝ ꯂꯩꯗꯅ ꯅꯛꯅꯕ ꯉꯥꯛꯇꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔ ꯇꯥꯛꯀꯦꯕ ꯍꯣꯇꯦꯜ ꯑꯝꯗ ꯀꯩ ꯑꯝꯗ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯌꯥꯅꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯀꯣ ꯒ꯭ꯔꯦꯛꯁꯟ ꯅꯪ ꯌꯥꯔꯒꯗꯤ ꯔꯣꯅꯥꯜꯗꯣ ꯑꯝꯇ ꯐꯣꯟ ꯇꯧꯁꯜꯂꯣ ꯄꯨꯡ ꯇꯥꯔꯛꯇꯣꯔꯦ ꯑꯣꯀꯦ ꯑꯣꯖꯥꯁꯤ ꯑꯃꯨꯛ ꯃ꯭ꯌꯨꯠꯇ ꯑꯃꯨꯛ ꯊꯝꯃꯒꯦ ꯉꯔꯥꯡꯗꯣ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯕ ꯕꯦꯇ꯭ꯔꯤ ꯁꯥꯎꯟꯗꯣ ꯑꯗꯨꯅꯅꯤ ꯑꯣꯀꯦ ꯅꯦꯛꯁꯁꯦ ꯀꯅꯥꯗꯩꯅꯣ ꯁꯂꯥꯝ ꯔꯣꯁꯂꯤꯟ ꯆꯅꯨ ꯀꯣ ꯁꯥꯔ ꯉꯁꯤꯒꯤ ꯍꯣꯝꯋꯥꯔꯛꯀꯤ ꯀꯣꯃꯦꯗꯤ ꯃꯇꯦꯛ ꯔꯤꯜꯁ ꯑꯣꯏꯅ ꯊꯥꯒꯠꯄꯗ 50K ꯌꯧꯈ꯭ꯔꯦ ꯕꯦꯠ ꯀꯣꯃꯦꯟꯠꯁꯅ ꯂꯣꯏꯔꯦ ꯁꯥꯔ ꯀꯣꯃꯦꯟ ꯍꯟꯕꯗꯩ ꯌꯥꯗꯕ꯭ꯔꯥ ꯁꯥꯔ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯇꯥꯖꯔꯁꯅꯨꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯔꯣꯁꯂꯤꯟ ꯅꯪꯒꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯔꯛꯀꯦ ꯑꯣꯀꯦ ꯔꯣꯁꯂꯤꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯔꯣꯁꯂꯤꯟ ꯀꯣꯏꯁꯟ ꯍꯪꯉꯝꯃꯒ ꯑꯣꯀꯦ ꯔꯣꯁꯂꯤꯟ ꯂꯩꯔꯦ ꯑꯣꯜ ꯔꯥꯏꯠ ꯑꯣꯀꯦ ꯑꯩ ꯅꯍꯥꯛꯀꯤ ꯀꯩꯅꯣꯗꯣ ꯄꯥꯔꯦꯕ ꯀꯣ ꯅꯪꯅ ꯍꯧꯖꯤक ꯀꯣꯃꯦꯟ ꯏꯕꯤꯔꯛꯄꯗꯣ ꯄꯥꯔꯦ ꯅꯪꯅ ꯀꯣꯃꯦꯗꯤꯒꯤ ꯔꯤꯜꯁ ꯑꯃ ꯁꯦꯝꯕꯗ 50K ꯌꯧꯔꯦ ꯀꯣꯃꯦꯟ ꯍꯟꯕꯗ ꯂꯣꯏꯔꯦ ꯀꯣ ꯕꯦꯠ ꯀꯣꯃꯦꯟꯅ ꯋꯥꯏ ꯆꯥꯏꯔꯦ ꯂꯣꯏꯔꯦꯅ ꯍꯥꯏꯁꯦ
ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕꯤ ꯁꯕꯖꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯇꯨ ꯀꯥꯔꯟ ꯀꯣ ꯑꯣꯏꯔꯣ ꯄꯥꯔꯣꯏꯗꯕ ꯑꯗꯒꯤ ꯚꯥꯏꯔꯦꯜ ꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯀꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯆꯨꯝꯕ ꯃꯦꯁꯦꯖ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯏꯕ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯗꯤ ꯍꯥꯞꯄꯩꯗꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯂꯥꯁꯇꯅꯦ ꯑꯆꯨꯝꯕ ꯑꯃꯗꯤ ꯍꯥꯏꯕꯤꯔꯝꯃꯣꯕ ꯀꯣꯃꯦꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯁꯨ ꯂꯣꯏ ꯄꯥꯝꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯨꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯂꯥꯁꯇ ꯅꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯁꯨ ꯆꯤꯡꯁꯤꯟꯕꯤꯔꯝꯃꯣꯕ ꯀꯣ ꯔꯣꯁꯂꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ 50Kꯗꯣ ꯁꯄ꯭ꯔꯥꯎꯠ ꯑꯣꯐ ꯌꯨ ꯅꯩꯔꯦ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯥꯟꯅꯕꯤꯔꯨꯅꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯑꯗꯨꯗ ꯅꯪꯅ ꯍꯦꯛ ꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯁ ꯃꯤꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯑꯦꯅ ꯄꯤꯒ ꯆꯗꯨꯝ ꯇꯥꯒꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯗꯤ ꯇꯣꯛꯑꯦꯀꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯕ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯣꯀꯣ ꯑꯩꯉꯣꯟꯗꯒꯗꯤ ꯁ꯭ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯀꯦꯒ ꯍꯥꯏꯕꯖꯥꯠꯅꯤ ꯀꯣ ꯑꯩꯈꯣꯏꯗꯗꯤ ꯐꯖꯔꯦ ꯀꯣ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯎꯔ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯑꯩꯅ ꯅꯣꯡꯃ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯌꯣꯟꯕꯒꯤ ꯑꯩꯅ ꯅꯣꯡꯃ ꯑꯃ ꯍꯥꯏꯌꯦꯕ ꯅꯣꯏ ꯎꯔꯝꯃꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯏꯁꯤꯡ ꯂꯨꯄꯥ ꯇꯔꯥ ꯄꯤꯕ ꯕꯣꯇꯜꯗꯣ ꯑꯩꯅ ꯂꯨꯄꯥ 100ꯗ ꯌꯣꯟꯅꯤꯅ ꯍꯥꯏꯕꯅꯦꯕ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗꯅꯦ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯇꯥꯡꯈꯠꯂꯛꯏꯁꯦꯅ ꯍꯥꯏꯒꯠꯂꯛꯑꯦꯕꯀꯣ ꯀꯣꯟꯁꯦꯞꯇꯤ ꯑꯗꯨ ꯀꯣꯟꯁꯦꯞ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣ ꯃꯤꯅ ꯄꯥꯝꯒꯗꯧꯕ ꯄꯣꯠꯇꯣ ꯌꯣꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯂꯧꯔꯤꯁꯤꯅ ꯏꯁꯤꯡ ꯕꯣꯇꯜꯒꯤ ꯄ꯭ꯔꯥꯏꯁꯇ ꯆꯠꯈꯤꯕ ꯋꯥꯅꯦꯕ ꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯉꯣꯟꯗ ꯕꯦꯠ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯏꯗꯣ ꯀꯣꯟꯁꯦꯞꯇꯣ ꯑꯩ ꯉꯁꯤ ꯍꯥꯏꯔꯝꯃꯒꯦ ꯗꯦꯠꯁ ꯀꯣ ꯃꯦꯇꯥꯐꯣꯔ ꯀꯧꯋꯦꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯇꯔꯝꯗ ꯑꯗꯣ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯣꯏꯅ ꯄꯤꯔꯛꯏ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯁꯦꯠ ꯏꯠ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯊꯣꯛꯂꯛꯏꯗꯣ ꯀꯝꯄꯤꯇꯤꯇꯔꯁ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯕ ꯅꯪ ꯌꯦꯟ ꯌꯣꯟꯒꯦꯔꯥ ꯐꯤ ꯌꯣꯟꯒꯦꯔꯥ ꯕ꯭ꯌꯨꯇꯤ ꯁꯂꯨꯟ ꯇꯧꯒꯦꯔꯥ ꯈꯣꯡꯎꯞ ꯌꯣꯟꯒꯦꯔꯥ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯇꯧꯒꯦꯔꯥ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯁꯇ꯭ꯔꯛꯆꯔ ꯁꯥꯒꯦꯔꯥ ꯅꯪ ꯁꯥꯅꯤꯡꯕ ꯑꯃ ꯁꯥꯔꯣꯕ ꯌꯨ ꯍꯦꯚ ꯑ ꯀꯝꯄꯤꯇꯤꯇꯔꯁ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯒꯅꯤ ꯀꯣ ꯑꯗꯣ ꯔꯣꯁꯂꯤꯟꯅ ꯍꯧꯖꯤꯛ ꯉꯁꯤ ꯀꯣꯃꯦꯗꯤꯒꯤ ꯃꯇꯦꯛ ꯑꯃ ꯁꯦꯝꯃꯤꯗꯣ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯕꯦꯠ ꯀꯣꯃꯦꯟꯠꯁ ꯉꯥꯛꯇꯅꯦꯕ ꯊꯥꯗꯔꯛꯏ ꯃꯌꯥꯝꯁꯦ ꯀꯣ ꯃꯣꯏꯗ ꯄꯥꯟ ꯇꯧꯔꯤꯅꯤꯀꯣꯗꯣ ꯃꯣꯏꯗ ꯄꯥꯟꯗ꯭ꯔꯒꯗꯤꯅꯦ ꯃꯣꯏ ꯀꯣꯃꯦꯟ ꯄꯤꯔꯛꯑꯣꯏꯕ ꯑꯩꯅ ꯅꯍꯥꯟꯒꯤꯗꯨꯁꯨ ꯃꯣꯏꯗ ꯄꯥꯟꯕꯩꯅꯦꯕ ꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯌꯣꯟ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯅꯨꯒ ꯍꯥꯏꯒꯠꯂꯛꯄꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯁꯥꯊꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯀꯣ ꯑꯗꯨꯏꯗꯨꯅ ꯑꯦꯖꯨꯀꯦꯁꯟꯗꯣ ꯈꯤꯇꯪ ꯋꯥꯠꯂꯛꯑꯒꯗꯤ ꯀꯣ ꯂꯧꯁꯟꯕꯁꯦ ꯈꯤꯇꯪ ꯉꯝꯕꯁꯨ ꯋꯥꯠꯂꯦ ꯑꯗꯨꯅ ꯔꯣꯁꯂꯦꯟ ꯌꯥꯔꯒꯗꯤ ꯃꯥꯟꯅꯕꯤꯔꯨꯅꯨ ꯀꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯪ ꯖꯔꯅꯤꯗꯣ ꯀꯣ 50Kꯅ 100 ꯌꯧꯒꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯥꯝ ꯊꯨꯕꯅꯤ ꯑꯗꯩ ꯅꯪ ꯚꯥꯏꯔꯦꯜ ꯃꯥꯏ ꯆꯠꯆꯖꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯊꯥꯔꯛꯑꯣ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯀꯔꯤ ꯀꯣꯃꯦꯗꯤꯅꯣꯅ ꯉꯁꯤꯒꯤ ꯍꯣꯝꯋꯥꯔꯛꯇꯨꯅ ꯁꯥꯔ ꯑꯣꯀꯦ ꯗꯦ ꯑꯩ ꯅꯝꯕꯔ ꯍꯣꯝꯋꯥꯔꯛꯇꯣ 7 ꯅꯥꯏꯁ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟꯠ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯥꯟꯅꯔꯨꯅꯨꯀꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯁꯤ ꯀꯥꯎꯒꯅꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯧꯔꯥ ꯅꯪ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣꯗ ꯆꯠꯂꯣꯕ ꯅꯪꯁꯦ ꯀꯥꯏꯗ ꯀꯣꯏ ꯆꯠꯂꯤ ꯁꯨꯇꯤꯡꯗ ꯁꯨꯇꯤꯡꯁꯦ ꯑꯗꯨꯝ ꯅꯝꯅ ꯂꯝꯁꯦ ꯁꯤꯃ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯝ ꯆꯠꯂꯦ ꯌꯥꯝ ꯍꯥꯏꯔꯛꯄ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯂꯦ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯕ ꯖꯒꯥꯁꯦ ꯀꯥꯏꯗ ꯄꯨꯜꯂꯦ ꯄꯨꯟꯕꯁꯦ ꯅꯝꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯗꯥꯏꯗ ꯅꯝꯅ ꯄꯨꯜꯂꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯤ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯎꯔꯤꯄꯣꯛ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯎꯔꯤꯄꯣꯛꯀꯤ ꯊꯣꯡ ꯃꯈꯥꯗꯨ ꯅꯪ ꯉꯥꯛꯇꯪ ꯂꯦꯞꯄꯣꯕꯀꯣ ꯅꯪꯗꯤ ꯈꯔ ꯎꯝ ꯄꯣꯁ ꯇꯥꯕꯅꯤꯅ ꯃꯦꯀꯞꯀꯗꯣ ꯇꯧꯈꯥꯏꯔ ꯐꯖꯅꯀꯣ ꯅꯪꯅꯦ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯂꯦꯞꯄꯣꯕ ꯀꯣ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯥꯏꯗ ꯐꯝꯃꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯉꯣꯟꯗ ꯌꯦꯡꯉꯛꯑꯣꯏꯗ꯭ꯔꯥ ꯄꯨꯡꯈꯥꯏ ꯅꯠꯇ꯭ꯔꯦꯀꯣ ꯅꯪ ꯄꯨꯡ 3-4ꯇꯪ ꯂꯦꯞꯁꯟꯖꯦꯕ ꯃꯥꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯃꯥ ꯎꯝ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯀꯅꯤꯕ ꯀꯔꯤꯅꯣꯅꯦ ꯎꯝ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯁ꯭ꯋꯥꯏꯗꯒꯤ ꯐꯝꯃꯤꯅꯦꯕ ꯅꯪꯗꯤ ꯀꯩꯝ ꯇꯧꯖꯕ ꯅꯠꯇꯦꯕ ꯑꯗꯣ ꯅꯪꯒꯤ ꯎꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯣꯏꯔꯥ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯣꯏꯔꯥ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯔꯤꯜ ꯁꯦꯝꯃꯤꯗꯣ ꯅꯪ ꯔꯤꯜ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦꯕ ꯔꯤꯜꯁꯦ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯣ ꯃꯌꯥꯝꯅ ꯉꯥꯡꯅꯩꯗꯣ ꯀꯅꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣꯗꯣ ꯃꯣꯏꯒꯤ ꯅꯪꯗ ꯁꯣꯛꯄ꯭ꯔꯥ ꯀꯩꯝ ꯁꯣꯛꯇꯦ ꯀꯣ ꯑꯗꯨꯏꯗꯨꯅ
ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯣ ꯑꯗꯨꯒ ꯃꯣꯏꯒꯤꯗꯨꯗꯤ ꯀꯣ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯅ ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯒꯦꯔꯥ ꯇꯧꯅ ꯃꯣꯏ ꯊꯣꯛ ꯇꯧꯖꯔꯁꯅꯣꯕ ꯊꯝꯃꯝꯃꯣ ꯑꯗꯨꯝ ꯅꯪꯗꯤ ꯑꯗꯨꯝ ꯃꯨꯞ ꯑꯣꯟ ꯇꯧꯔꯣ ꯀꯣ ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯄꯦꯜꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯔ ꯄꯥꯜꯍꯜꯂꯤꯗꯣ ꯅꯪ ꯍꯧꯖꯤꯛ ꯈꯪꯉꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯅ ꯄꯥꯝꯃꯤꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯣ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯚꯥꯏꯔꯦꯜ ꯑꯗꯒꯤ ꯋꯥ ꯅꯣꯛꯄꯁꯤꯅꯦꯕ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯉꯥꯛꯇꯪ ꯀꯣ ꯑꯗꯨ ꯋꯥ ꯅꯣꯛꯑꯒ ꯂꯥꯁꯇ ꯕꯦꯡ ꯑꯦꯀꯥꯎꯟ ꯖꯤꯔꯣ ꯈꯛꯇ ꯑꯣꯏꯔꯝꯕꯗꯣ ꯑꯣꯀꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯀꯣ ꯔꯣꯁꯂꯤꯟ ꯌꯥꯝ ꯄꯩ ꯀꯩꯅꯣ ꯍꯣꯅꯣ ꯉꯁꯤꯗ ꯏꯗꯤꯇꯤꯡ ꯍꯧꯔꯗꯧꯅꯤ ꯑꯣꯀꯦ ꯒ꯭ꯔꯦꯛꯁꯟ ꯅꯪ ꯌꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯃꯌꯥꯝ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯔꯛꯀꯦꯀꯣ ꯅꯣꯏ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯍꯪꯕ ꯑꯗꯨꯝ ꯌꯥꯅꯤ ꯍꯪꯕꯤꯔꯣ ꯃꯌꯥꯝ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯝ ꯃꯅꯤꯆꯟꯗ꯭ꯔꯁꯦ ꯑꯍꯥꯟꯕ ꯃꯥꯜꯂꯦ ꯑꯩ ꯅꯍꯥꯟꯈꯩ ꯎꯗꯦ ꯃꯅꯤꯆꯟꯗ꯭ꯔ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯅꯤ ꯑꯣꯀꯦ ꯃꯅꯤꯆꯟꯗ꯭ꯔ ꯀꯩ ꯂꯝꯗꯩꯅꯣ ꯁꯥꯔ ꯑꯩ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗꯩꯅꯤ ꯁꯥꯔ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗꯩꯅ ꯑꯍꯥꯟꯕ ꯃꯥꯜꯂꯦ ꯉꯁꯤꯅ ꯊꯦꯡꯅꯩꯁꯦ ꯑꯍꯥꯟꯕꯗ ꯁꯥꯔ ꯑꯩ ꯃꯃꯥꯡꯗ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯖꯔꯦ ꯌꯥꯝ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯁꯥꯔ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯑꯝꯇ ꯈꯪꯗ꯭ꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯩ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦꯅꯦꯍꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯌꯦꯡꯕꯤꯔꯣꯀꯣ ꯀ꯭ꯂꯥꯁ ꯉꯥꯛꯇꯪ ꯇꯧꯁꯦ ꯃꯩꯁꯦ ꯄꯨꯠ ꯃꯨꯠꯂꯦ ꯑꯣꯀꯦ ꯄꯋꯥꯔ ꯃꯤꯅꯤꯁꯇꯔꯁꯨ ꯇꯥꯕꯤꯔꯣ ꯀꯣ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯇꯧꯕꯗ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯃ ꯂꯩꯗꯅ ꯂꯥꯏꯔꯤꯛꯄꯨ ꯇꯧꯅꯤꯡꯉꯗꯤ ꯃꯩ ꯍꯦꯛꯇ ꯃꯨꯠꯂꯦꯗꯣ ꯇꯥꯕꯤꯕ꯭ꯔꯣ ꯁꯥꯔ ꯇꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣ ꯖꯤꯑꯣ ꯐꯥꯏꯕꯔꯗꯩ ꯁꯝꯖꯔꯝꯕꯅꯤ ꯁꯥꯔ ꯑꯩ ꯅꯦꯠꯁꯨ ꯉꯁꯥꯏ ꯑꯦꯝꯕꯤ ꯌꯥꯝꯈꯤꯗ꯭ꯔꯕ ꯁꯥꯔ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯥꯔ ꯌꯥꯎꯖꯕꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯥꯏꯁ ꯇꯨ ꯑꯩꯅ ꯃꯤꯠ ꯌꯨ ꯁꯥꯔ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯤ ꯃꯇꯥꯡꯗ ꯁꯥꯔ ꯑꯩꯅ ꯐꯖꯅ ꯅꯣꯂꯦꯖꯁꯦ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯑꯃꯨꯛꯇꯪ ꯑꯩꯅ ꯁꯥꯔꯒꯤ ꯀꯩꯅꯣ ꯑꯣꯐꯤꯁꯀꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯁꯥꯔꯒ ꯃꯤꯅꯤꯠ 5ꯗ ꯑꯣꯏꯔꯒꯁꯨ ꯃꯇꯝ ꯂꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯩꯗꯤ ꯑꯣꯐꯤꯁ ꯇꯧꯗꯦ ꯑꯩꯒꯤ ꯌꯨꯝꯗꯩꯅꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯁꯥꯔ ꯑꯣꯐꯤꯁ ꯇꯧꯔ ꯄꯩꯁꯥ ꯃꯥꯡꯍꯟꯕꯗ ꯄꯥꯝꯃꯨꯏ ꯀꯣ ꯃꯤꯉꯣꯟꯗ ꯔꯦꯟ ꯊꯤꯗꯣꯛꯑꯒ ꯗꯤꯄꯣꯖꯤꯠ ꯆꯥꯎꯅ ꯊꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯨꯝꯗꯩ ꯑꯗꯨꯝ ꯇꯧꯁꯤ ꯅꯪꯁꯨ ꯌꯨꯝꯗꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯔꯣ ꯏꯟꯇꯔꯅꯦꯠ ꯑꯃ ꯁꯝꯃꯣ ꯂꯩ ꯁꯥꯔ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯐꯝꯅ ꯌꯨ ꯑꯦꯁꯀꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯪꯉꯝꯃꯒ ꯑꯗꯨꯁꯨ ꯑꯩꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨꯗ ꯃꯦꯟ ꯑꯣꯏꯅ ꯁꯥꯔꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯌꯨꯝꯗ ꯀꯩꯅꯣꯝꯃ ꯏꯟꯇꯔꯅꯦꯠ ꯃꯔꯨ ꯑꯣꯏꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯦ ꯑꯩ ꯏꯟꯇꯔꯅꯦꯠ ꯂꯩꯖꯔꯦ ꯁꯥꯔ ꯑꯗꯒꯤ ꯂꯦꯞꯇꯣꯞꯁꯨ ꯂꯩꯖꯔꯦ ꯑꯗ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯣꯀꯦ ꯃꯃꯥꯡꯗꯁꯨ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯄꯦꯗ ꯇꯧꯔꯀꯥꯟꯗ ꯇꯧꯕꯩꯁꯨ ꯑꯗꯨꯒꯤꯁꯨ ꯑꯩꯁꯦ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯝ ꯃꯇꯝꯗꯣ ꯐꯥꯏꯕꯔ ꯁꯝꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯕꯗ ꯑꯩꯁꯦ ꯌꯥꯎꯕ ꯉꯝꯖꯈꯤꯗ꯭ꯔꯦꯕ ꯃꯊꯪ ꯇꯥꯕ ꯍꯣꯏ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯌꯣꯔ ꯑꯩ ꯌꯥꯎꯖꯒꯦ ꯁꯥꯔ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯍꯧꯖꯤꯛ ꯕꯦꯠ 3ꯗ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯀꯣ ꯑꯩ ꯅꯪꯅ ꯉꯁꯤꯗꯩ ꯑꯗꯨꯝ ꯌꯥꯎꯔꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯄꯨꯡ 9:30ꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯍꯧꯔꯅꯤ ꯀꯣ ꯀꯩꯅꯣꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯅꯣꯏꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦꯕ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯔ ꯃꯇꯨꯡꯗ ꯀꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯥꯅ ꯇꯥꯛꯆꯔꯝꯃꯤꯕ ꯈꯔꯗꯣ ꯇꯥꯛꯑꯒ ꯀꯣ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯀꯣ ꯃꯥꯏ ꯄꯥꯛꯏꯕ ꯄꯥꯛꯇ꯭ꯔꯤꯕ ꯀꯣ ꯃꯣꯏꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦꯁꯦ ꯁꯤ ꯌꯦꯡꯕ ꯃꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯗꯤꯁ ꯏꯁ ꯁꯣ ꯃꯆ ꯏꯝꯄꯣꯔꯇꯦꯟ ꯀꯣꯔꯁꯀꯨꯝꯕ ꯌꯣꯟꯕ ꯀꯣꯆꯤꯡꯒꯨꯝꯕ ꯇꯧꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯏꯠꯁ ꯚꯦꯔꯤ ꯏꯖꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯝꯅꯤꯕꯀꯣ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯀꯣ ꯃꯥꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯣ ꯀꯣ ꯅꯪꯅ ꯇꯥꯛꯆꯔꯤꯕ ꯈꯔꯁꯦ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪꯅ ꯇꯥꯛꯏꯕ ꯈꯔꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯃꯥꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯁꯤꯁꯨ ꯌꯦꯡꯕꯤꯔꯝꯃꯣꯕ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯁꯤꯗ ꯅꯪ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯅꯤꯄꯨꯔꯗ ꯗꯃꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯣ ꯑꯗꯩ ꯏꯟꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ
ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯣ ꯅꯪꯅ ꯁꯤꯃ ꯍꯩꯇ ꯌꯥꯗꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯉꯛꯑꯒꯗꯤ ꯅꯪ ꯃꯤ ꯑꯣꯏꯅꯤ ꯅꯠꯇꯕꯤꯗ ꯀꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯗꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯦꯕ ꯁꯤꯒꯤꯁꯦ ꯀꯣ ꯑꯥꯏ ꯅꯣꯠ ꯀꯣꯜ ꯑꯦꯁ ꯑ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩ ꯏꯟꯇꯔꯅꯦꯠꯇ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯜ ꯁꯦꯠ ꯑꯃ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯆꯥꯅꯕ ꯀꯣ ꯑꯩꯅ ꯃꯥꯔꯀꯦꯠꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯁ꯭ꯀꯤꯜ ꯁꯦꯠꯁꯦ ꯑꯩꯅ ꯃꯥꯔꯀꯦꯠ ꯑꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇ꯭ꯔꯦꯀꯣ ꯌꯨ ꯍꯦꯚ ꯇꯨ ꯊꯤꯡ ꯒ꯭ꯂꯣꯕꯦꯜꯂꯤ ꯋꯥꯔꯜ ꯋꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇ ꯁꯨꯝ ꯂꯣꯏꯁꯟꯒꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯕꯤꯖꯤꯅꯦꯁꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯅꯤ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯩꯖꯔꯤꯕ ꯃꯍꯩꯁꯦ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤꯋꯦꯔ ꯀꯣꯅꯔ ꯑꯃꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯋꯥꯔꯜꯗꯁꯨ ꯆꯠꯂꯒ ꯅꯪ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯃꯆꯥꯁꯤꯗꯁꯨ ꯐꯝꯃꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯇꯣ ꯅꯈꯨꯠꯇ ꯄꯥꯏꯔ ꯃꯇꯝꯗ ꯗ ꯋꯥꯔꯜ ꯋꯤꯜ ꯕꯤ ꯌꯣꯔ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯏꯟꯇꯔꯅꯦꯠꯀꯤ ꯄꯋꯥꯔꯁꯤꯗ ꯀꯣ ꯅꯪ ꯂꯝ ꯑꯦꯅꯤ ꯂꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯅꯪ ꯁꯤ ꯐꯣꯟꯁꯤꯗꯒꯤ ngami sa ꯅꯪ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯉꯝꯃꯣꯏꯗꯕ꯭ꯔꯥ ngamgani sa ꯉꯝꯒꯅꯤ ꯑꯩꯒ ꯅꯪꯒ ꯍꯧꯖꯤck ꯊꯦꯡꯅꯩꯁꯤꯁꯨ ꯁꯤ ꯀꯩꯒꯤ ꯊ꯭ꯔꯨꯗꯩꯅꯣ internet ki through da sa ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗꯒꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯅꯤꯆꯟꯗ꯭ꯔ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯕꯤꯌꯣꯅ ꯑꯩ ꯈꯣꯝꯗꯦꯕ khom de sa ꯖꯨꯝꯁꯤꯗ ꯃꯅꯤꯆꯟꯗ꯭ꯔ ꯑꯝꯇ ꯇꯧꯕꯤꯌꯨ ꯁꯤ ꯀꯗꯥꯏꯗꯅꯣ ꯏꯟꯇꯔꯅꯦꯠꯁꯤꯗ ꯀꯣ ꯑꯩꯁꯨ ꯑꯦꯋꯥꯔꯅꯦꯁ ꯊꯥꯗꯣꯔꯛꯄꯅꯦꯕ ꯀꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯀꯅꯥꯅꯣ ꯑꯩꯅ ꯉꯁꯤ ꯇꯥꯔꯒꯦꯠ ꯇꯧꯅꯤꯡꯉꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯗꯒꯤ ꯁꯥꯇ꯭ꯔꯗꯒꯤ ꯁꯤ ꯂꯣꯏꯅꯃꯛ ꯁꯨꯞꯆꯜꯂꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯤꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯐꯪꯉꯦꯕꯀꯣ ꯐꯪꯉꯦꯗꯤ ꯀꯅꯥ ꯇꯥꯔꯒꯦꯠ ꯇꯧꯗꯣꯏꯅꯣꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯈꯪꯕꯤꯔꯛꯑꯣꯕ ꯑꯗꯣ ꯅꯣꯏꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯣ ꯁꯝꯇꯥꯏꯝ ꯁꯤꯗꯁꯨ ꯁ꯭ꯀꯦꯝ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯎꯏ ꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯤꯡꯗ ꯁ꯭ꯀꯦꯝ ꯇꯧꯕ ꯌꯥꯝ ꯊꯤꯅ ꯎꯔꯦ ꯀꯣ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯒ ꯑꯩꯗꯤ ꯅꯣꯡꯃꯗ ꯄꯩꯁꯥ ꯇꯥꯜꯍꯟꯒꯦꯒꯨꯝꯕꯀꯣ ꯑꯗꯨꯃ ꯄꯨꯟꯁꯤꯒꯤ ꯊꯥꯖꯔꯨꯔꯅꯣ ꯑꯗꯨꯃ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯀꯣ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯒ ꯊꯥ ꯑꯝꯗ ꯅꯪ ꯂꯨꯄꯥ 10,000 ꯇꯥꯜꯍꯟꯒꯦ 10 ꯇꯥꯜꯍꯟꯒꯦ ꯑꯗꯨꯃ ꯑꯣꯏꯔꯣꯏ ꯀꯣ ꯀꯣꯏꯁꯟ ꯁꯤꯗ ꯑꯃ ꯍꯥꯏꯔꯝꯒꯦꯕ ꯀꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯔꯆꯔ ꯀꯥꯡꯕꯨꯈꯩꯅ ꯁꯨꯝ ꯄꯟꯕ ꯋꯥꯅꯦꯕ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯥꯒꯤ ꯕ꯭ꯔꯥꯟꯁꯁꯦ ꯅꯣꯏꯅ ꯆꯦꯠ ꯖꯤꯄꯤꯇꯤ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤꯅꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯉꯣꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ ꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯍꯥꯏꯁꯦ ꯏꯟꯇꯔꯅꯦꯠꯇ ꯅꯪ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯝꯄꯜꯗ ꯏꯟꯇꯔꯅꯦꯠ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕ ꯋꯥꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗꯤ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯍꯥꯏꯖꯜꯂꯛꯑꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯇꯥꯈ꯭ꯔꯕ ꯁꯤ ꯋꯥꯍꯩꯁꯦ tadri sa ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯕꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯏ ꯀꯥꯏꯅ mamangda sa kharabudi tagre ba top kano wahi wata sinaraga do aina sagi yausirapodagi simadi kano ta phangre sa phadana ꯈꯦꯠꯅꯩ khenai sa ꯀꯣ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯅꯪ ꯕꯦꯁꯤꯛ ꯈꯔ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯦꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯣꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯦꯕꯂꯤꯟ ꯊ꯭ꯔꯣꯅ ꯑꯃ ꯂꯪꯕꯗꯣ ꯈꯪꯉꯤꯗꯅ khangai sa ꯂꯪꯕꯗꯣ ah ꯑꯩ ꯃꯥꯝꯃꯁꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣই ꯅꯦꯁꯅꯦꯜ ꯒꯦꯝꯗ ꯑꯣꯏꯅꯥꯅ ꯂꯪꯒꯥꯏꯒꯦ ꯍꯥꯏꯔꯅꯤ ꯀꯣ ꯑꯩ ꯃꯥꯝꯃꯁꯦ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝ ꯐꯩ ꯃꯥꯁꯨ ꯀꯣ ꯑꯗꯣ ꯖꯦꯕꯂꯤꯟ ꯊ꯭ꯔꯣꯁꯦ ꯂꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯇꯦꯞꯇ ꯅꯤꯌꯣꯝ ꯈꯔ ꯆꯪꯉꯝꯒꯗ꯭ꯔꯥ ꯆꯪꯉꯝꯃꯣꯏꯗ꯭ꯔꯥ changani sa ꯑꯗꯨ ꯆꯪꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯤꯌꯣꯝ ꯈꯔ ꯆꯪꯒꯗ꯭ꯔꯥ ꯆꯪꯉꯣꯏꯗ꯭ꯔꯥ changani sa ꯆꯪꯒꯅꯤ ꯀꯝꯄꯜꯁꯔꯤ ꯀꯣ ꯑꯗꯨ ꯅꯤꯌꯣꯝ ꯃꯌꯥꯝꯗꯣ ꯁꯨꯈꯪ ꯈꯪꯗꯕꯤꯗ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯃꯌꯥꯝꯅ ꯃꯤꯅ ꯄꯩꯁꯥ ꯇꯥꯜꯂꯦꯅ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗꯅꯦ ꯉꯁꯤ ꯅꯦꯄꯣꯂꯤꯌꯟ ꯍꯣꯏ ꯂꯣꯡꯈꯥꯛ ꯂꯣꯡꯉꯤꯁꯦ ayi sa ꯅꯦꯄꯣꯂꯤꯌꯟ ꯁꯦ ꯅꯦꯄꯣꯂꯤꯌꯟꯁꯦ ꯑꯝꯇ ꯇꯥꯎꯀꯣ ꯑꯃꯁꯦ asa ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯔꯝꯒꯦꯁꯦ ꯅꯦꯄꯣꯂꯤꯌꯟ ꯅꯪꯒꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯃꯌꯥꯝꯗꯁꯨ ꯑꯦꯋꯥꯔ ꯑꯣꯏꯍꯧꯅꯕ ꯁꯥꯔ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯣꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯦꯕ ꯑꯩꯅ ꯎꯔꯛꯏꯁꯤ ꯂꯥꯁꯇ ꯍꯥꯏꯗꯤ
ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯖꯣꯏꯟ ꯇꯧꯔꯦꯗꯅ ꯋꯥꯔꯤꯗꯕꯨꯗꯤ ꯚꯤꯗꯤꯑꯣ ꯀꯣꯔꯁꯁꯦ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯇꯝꯃꯀꯥꯟꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯋꯥꯔꯤꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯅꯨꯡ ꯆꯪꯉꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯃꯤ ꯈꯣꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯌꯦꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤ ꯍꯥꯞ ꯇꯥꯔꯒꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨ ꯐꯪꯕ ꯑꯗꯨꯒ ꯁꯤ ꯍꯥꯞꯄꯒꯗꯤ ꯃꯣꯏ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯌꯦꯕ ꯄ꯭ꯔꯣ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯕ ꯑꯃꯒ ꯂꯥꯏꯠ ꯍꯥꯏꯕ ꯑꯃꯒ ꯑꯩꯅ ꯅꯪꯅ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯃꯤꯡꯗꯨꯅ ꯀꯩꯅꯣ ꯂꯤꯆꯥꯔ ꯂꯤꯆꯥꯔ ꯑꯣꯀꯦ ꯂꯤꯆꯥꯔꯁꯤꯗ ꯑꯗꯨꯗ ꯃꯣꯏꯅ ꯄ꯭ꯔꯣ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯕ ꯑꯃꯒ ꯂꯥꯏꯠ ꯍꯥꯏꯕ ꯑꯃꯒ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯌꯥꯎꯔꯤꯁꯤꯅ ꯃꯣꯏꯅ ꯑꯣꯐꯔꯒꯤ ꯄ꯭ꯔꯥꯏꯁꯅꯦꯅ ꯍꯥꯏꯗꯨꯅ ꯂꯨꯄꯥ 3,500 ꯌꯥꯎꯋꯦ ꯑꯗꯨꯀꯥꯟꯗ ꯀꯟꯇꯦꯟꯕꯨꯗꯤ ꯌꯥꯎꯋꯦ ꯃꯣꯏꯅ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯔꯁ ꯑꯣꯏꯅ ꯄ꯭ꯔꯤ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅ ꯑꯗꯨꯁꯨ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯂꯣꯒꯤꯟ ꯇꯧꯔꯒ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯒꯗꯣꯏꯅꯦꯕ ꯑꯗꯨꯀꯥꯟꯗ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯝꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯐꯪꯅꯕꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯀꯔꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯃꯤ ꯈꯣꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯖꯣꯏꯟ ꯇꯧꯔꯛꯑꯒ ꯑꯩ ꯃꯉꯣꯟꯗꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯍꯥꯞꯄꯒ ꯄꯩꯁꯥ ꯐꯪꯕ ꯋꯥꯅꯤꯅꯦ ꯏꯁꯝ ꯁꯝꯕꯤꯗ ꯃꯤ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯎꯔꯛꯄꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯕꯗꯨ ꯌꯥꯎꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯎꯔꯛꯄꯗꯨꯒꯤ ꯋꯥꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯩꯗꯤ ꯑꯩ ꯐꯥꯔꯁ ꯗꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯈ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯄ꯭ꯔꯥꯟ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯥꯟꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯎꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯎꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯑꯣꯀꯦ 3,500 ꯅꯪꯁꯨ ꯗꯥꯟ ꯇꯧꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯃꯥꯅꯦ ꯁꯥꯔ ꯃꯣꯏꯗ ꯃꯤ ꯈꯣꯝꯃꯒ ꯄꯩꯁꯥ ꯐꯪꯕꯅꯤ ꯑꯣꯀꯦ ꯑꯗꯣ ꯁꯤꯗ ꯌꯥꯎꯕ ꯀꯥꯡꯕꯨꯈꯩꯗꯤ ꯐꯖꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯤꯔꯣ ꯀꯣ ꯃꯤꯅ ꯂꯥꯡ ꯊꯥꯛꯄ ꯃꯇꯝꯗ ꯀꯣ ꯑꯃꯨꯛ ꯊꯨꯔꯣꯅꯨ ꯀꯣ ꯕꯦꯠꯁ 1ꯗꯒꯗꯤ ꯅꯣꯏ ꯁꯨꯡꯆꯪ ꯆꯪꯉꯔꯣꯏ ꯊꯤꯅ ꯆꯩꯕꯤꯔꯛꯀꯦꯗꯅꯤ ꯑꯁꯦꯡꯕꯅꯦ ꯀꯣ ꯃꯣꯏꯗꯗꯤ ꯆꯪꯉꯔꯣꯏ ꯕꯦꯠꯁ 2ꯗꯁꯨ ꯆꯪꯉꯔꯣꯏ ꯀꯣ ꯕꯦꯠꯁ 3ꯁꯤ ꯍꯧꯖꯤꯛ ꯈꯔ ꯅꯧꯔꯤ ꯀꯣ ꯑꯗꯣ ꯃꯥꯏꯟꯗꯣ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯗꯕ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯕꯦꯅꯥꯎꯗꯒꯗꯤ ꯁꯨꯡꯆꯪ ꯆꯪꯉꯔꯣꯏ ꯆꯪꯉꯔꯣꯏ ꯑꯕꯦꯅꯥꯎ ꯍꯣꯏ ꯄ꯭ꯔꯣ ꯀꯥꯈ꯭ꯔꯦ ꯑꯕꯦꯅꯥꯎ ꯍꯣꯏꯗꯗꯤ ꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯨꯃꯥꯏ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯁꯤꯒꯤꯁꯦ ꯌꯥꯎꯒꯦ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤꯅꯤ ꯅꯪꯁꯨ ꯈꯤꯇꯪ ꯉꯥꯏꯔꯕ ꯑꯩ ꯒ꯭ꯔꯦꯛꯁꯟꯒꯁꯨ ꯑꯩꯗꯤ ꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩꯗ ꯌꯥꯝ ꯀꯨꯏꯅ ꯈ꯭ꯋꯥꯅꯤꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯩꯑꯕ ꯃꯥꯁꯨ ꯍꯥꯏꯌꯦꯕ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯁꯨ ꯇꯧꯑꯣꯅ ꯃꯥꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯕ ꯂꯤꯆꯥꯛꯇꯨ ꯌꯥꯎꯔꯒ ꯌꯦꯡꯊꯣꯛꯀꯦꯁꯨ ꯌꯦꯡꯊꯣꯛ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯁꯨ ꯐꯖꯅ ꯊꯤꯖꯤꯜꯂꯦꯕ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯀꯩꯀꯩꯒ ꯆꯪꯉ ꯑꯗꯩ ꯌꯨꯇꯨꯕꯇꯒ ꯃꯣꯏ ꯊꯥꯒꯠꯄꯁꯤꯡꯗꯨ ꯆꯪꯉ ꯈꯣꯠꯂꯒ ꯑꯗꯣ ꯑꯌꯥꯝꯕꯅꯁꯨ ꯃꯣꯏꯁꯦ ꯃꯤ ꯈꯣꯝꯕꯩ ꯇꯥꯏꯞ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯣꯝꯃ ꯃꯣꯏꯒꯤ ꯁꯨꯝ ꯃꯤ ꯈꯣꯝꯃꯒ ꯃꯣꯏ ꯄꯔꯁꯦꯟꯇꯦꯖꯁꯨ ꯌꯥꯝ ꯋꯥꯡꯉꯦꯕ ꯃꯣꯏ ꯃꯤ ꯈꯣꯝꯃ ꯀꯥꯟꯗ ꯃꯣꯏꯅ ꯐꯪꯕ ꯄꯩꯁꯥꯗꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯥꯟꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯇꯧꯕ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯅ ꯁꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯣ ꯌꯥꯝ ꯁꯝꯅꯅꯦ ꯌꯥꯝ ꯂꯥꯏꯅ ꯀꯣ ꯂꯤꯆꯥꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄꯁꯨ ꯌꯦꯡꯁꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯔꯦꯟꯂꯤ ꯑꯗꯨ ꯇꯧꯔꯒ ꯀꯅꯥ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯦꯅ ꯌꯦꯡꯉꯣꯕ ꯁꯤꯝꯄꯜꯅꯤꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯁꯅꯣꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯀꯅꯥ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣ ꯃꯥꯅ ꯄꯥꯛꯏꯕ ꯈꯨꯄꯥꯛꯁꯦ ꯀꯃꯥꯏꯅ ꯄꯥꯛꯏꯅꯣ ꯀꯣ ꯁꯤ ꯍꯦꯛ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯅꯣꯏ ꯄꯣꯠꯂꯣꯝ ꯇꯥꯔꯗꯧ ꯂꯣꯀꯦꯁꯟ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯇꯪꯗꯤ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯄꯩꯁꯥ ꯁꯨꯝ ꯇꯥꯟꯕꯒꯤ ꯑꯃ ꯑꯅꯤ ꯈꯛꯇꯪꯗꯤ ꯁꯨꯝ ꯎꯏꯌꯦꯕꯀꯣ ꯑꯌꯥꯝꯕꯅ ꯍꯣꯏꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯣꯏ ꯎꯔꯦꯅꯦꯍꯦ ꯉꯁꯤꯒꯤ ꯍꯣꯏ ꯇꯥꯔꯤꯛ ꯃꯣꯏ ꯀꯌꯥꯅꯣ ꯃꯈꯥꯗ 20 ꯃꯣꯏ ꯑꯣꯀꯦ ꯃꯈꯥꯗ ꯌꯥꯎꯕꯁꯤꯡꯗꯨꯁꯨ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯃꯈꯥꯗ ꯁꯨꯝ ꯑꯦꯄ꯭ꯂꯦꯠ ꯁꯨꯝ ꯃꯣꯏ ꯃꯈꯥꯗ ꯁꯨꯝ ꯖꯣꯏꯟ ꯇꯧꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯁꯨ ꯅꯪ ꯊꯦꯡꯅꯝꯗꯣꯏꯁꯦ ꯑꯩ ꯐꯣꯟꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯉꯁꯤ ꯋꯦꯅꯁꯗꯦ 31 ꯖꯨꯂꯥꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 9:16 ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯥꯛꯇꯣꯔꯒ ꯉꯁꯤ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯇꯥꯒꯦ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯃ ꯅꯪꯀꯣ ꯁꯥꯏꯟ ꯇꯧꯊꯣꯔꯛꯑꯅꯤ ꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯇꯥꯜꯂꯦ 30,000 ꯇꯥꯜꯂꯦꯅꯀꯣ ꯃꯌꯥꯝ ꯁꯥꯏꯟ ꯇꯧꯔꯝꯃꯅꯤꯕ ꯀꯔꯤ ꯇꯥꯛꯀꯦ ꯌꯦꯡꯉꯨꯀꯣ ꯁꯣꯁꯥꯏꯇꯤꯗꯨꯗ ꯅꯣꯂꯦꯖ ꯑꯃ ꯄꯤꯗꯅ ꯂꯧꯁꯤꯡ ꯑꯃ ꯄꯤꯗꯅ ꯒ꯭ꯌꯥꯟ ꯑꯃ ꯄꯤꯗꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯦꯛꯆꯨꯑꯦꯜ ꯁ꯭ꯀꯤꯜꯁꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯇꯥꯛꯄꯤꯌꯣꯕ
ꯁꯤ ꯉꯥꯛꯇ ꯅꯠꯇꯕ ꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯋꯦꯕꯁꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯣ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯔꯣ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯔꯛꯀꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯃꯥꯏꯅ ꯄꯥꯔꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯗꯤꯁ ꯏꯁ ꯑꯦꯟ ꯑꯦꯛꯆꯨअल ꯁ꯭ꯀꯤꯜꯁ ꯁꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯩꯅꯤ ꯉꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯇꯥꯜꯂꯤꯁꯤ ꯀꯌꯥꯅꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯛꯑꯣ ꯀꯥꯏꯅꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯜꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯥꯇ꯭ꯔꯅ ꯅꯍꯥꯟꯅ ꯀꯣ ꯂꯣꯏꯅꯃꯛꯅ ꯇꯧꯕ ꯌꯥꯔꯕꯅꯤ ꯅꯣꯡꯃꯗ ꯄꯨꯡ 1-2 ꯈꯛꯇꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃ ꯇꯣꯛꯑꯣ ꯁ꯭ꯀꯤꯜꯗꯤ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯨ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯜꯂꯤꯁꯦ ꯑꯇꯩꯗꯤ ꯇꯥꯛꯄꯗꯤ ꯁꯨꯡꯇꯥꯛ ꯇꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯗꯣ ꯇꯧꯒꯦ ꯄꯣꯠꯀꯤ ꯁ꯭ꯀꯤꯜꯁꯇꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯏꯐꯇ ꯗꯦꯃꯣ ꯇꯧꯈꯥꯏꯔꯛꯀꯗꯧꯅꯤ ꯎꯠꯇꯦꯕ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯁ꯭ꯀꯤꯜꯗꯤ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤ ꯍꯦꯔꯣꯖꯤꯠ ꯄꯣꯠꯁꯨ ꯃꯤꯡ ꯀꯔꯤ ꯄꯜꯂꯛꯀꯅꯨꯀꯣ ꯃꯤꯡ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯌꯥꯗꯦ ꯁꯤ ꯎꯠꯇꯤ ꯁꯨꯡ ꯎꯠꯇꯦꯕ ꯃꯣꯏꯁꯦ ꯑꯩꯁꯨ ꯑꯣꯜꯃꯣꯁ 1 year ꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯦꯡꯕ ꯂꯥꯁ ꯑꯩꯅꯁꯨ ꯑꯋꯥꯔꯗꯅꯦꯕ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩ ꯐꯩꯔꯤꯁꯦ ꯉꯁꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯑꯍꯥꯟꯕꯗꯗꯤ ꯀꯣ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯎꯏꯗꯣ ꯆꯍꯤ ꯑꯃꯃꯨꯛ ꯃꯌꯥꯗꯤ ꯑꯩꯁꯨ ꯈꯥꯡꯉꯝꯃꯦꯕ ꯃꯁꯤ ꯃꯑꯣꯡ ꯇꯥꯗꯧ ꯃꯥꯟꯗꯦꯅ ꯁꯨꯝ ꯈꯜꯂꯒ ꯁꯨꯝ ꯂꯩꯕ ꯀꯃꯥꯏꯅ ꯏꯟꯖꯜꯂꯨꯏꯅꯣ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯃꯥꯏꯟꯁꯦ ꯀꯥꯏꯗ ꯄꯥꯏꯔꯛꯏꯅꯣ ꯈꯪꯗꯦ ꯆꯦꯟꯖꯜꯂꯨꯕꯅꯦꯕ ꯂꯥꯁ ꯑꯋꯥꯔꯗꯨꯗ ꯍꯥꯏꯗꯤ ꯏꯁꯥꯒ ꯊꯦꯡꯅꯗꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯕꯅꯤ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯛꯏꯅꯦꯕ ꯈꯥꯡꯉ ꯂꯥꯛꯏꯅꯦꯕ ꯂꯥꯁ ꯑꯋꯥꯔꯗꯨꯗ ꯑꯩ ꯃꯥꯡꯖꯧꯗꯅ ꯍꯥꯏꯇꯥꯔꯦ ꯆꯣꯡꯁꯤꯜꯂꯨꯔꯤꯅꯦꯕ ꯄꯩꯁꯥ ꯅꯨꯃꯤꯠ ꯇꯥꯅꯤꯡꯉꯛꯄꯅ ꯅꯤꯅꯤ ꯈꯛꯇ ꯉꯥꯎꯕꯗꯣ ꯀꯣ ꯌꯥꯝ ꯀꯣ ꯁꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯃꯅꯤꯄꯨꯔꯗꯤ ꯇꯣꯛꯈ꯭ꯔꯣꯀꯣ ꯃꯌꯥꯝ ꯕꯣꯕꯤꯅ ꯀꯩꯅꯣꯅꯦ ꯕꯣꯞ ꯑꯅ ꯂꯩꯀꯣ ꯃꯥꯁꯨ one of the best affiliate marketers in the world ꯑꯩꯈꯣꯏ ꯀ꯭ꯂꯤꯛ ꯕꯦꯡꯀꯤ ꯈ꯭ꯋꯥꯏꯗꯒꯤ highest affiliate marketersꯅꯦꯕ ꯃꯥꯏꯁꯨ courses ꯂꯩꯕ ꯑꯝꯗ ꯅꯪ $10,000 ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ 30 daysꯇꯅ ꯂꯩꯀꯣ affiliate marketingꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯏ ꯉꯝꯗꯦꯕ ꯃꯌꯥꯝ ꯉꯝꯗꯦ ꯕꯤꯒꯤꯅꯔꯁ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯡ ꯊꯨꯕꯝꯁꯦ ꯀꯩꯅꯣ ꯗ꯭ꯔꯣꯞ shipping business ꯀꯣ number 2 affiliate marketing ꯁꯤ ꯂꯥꯡꯊꯨꯕꯝꯅꯤꯀꯣ ꯃꯨꯟꯅ ꯇꯥꯎ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯑꯍꯥꯟꯕꯗꯅꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅꯀꯣ ꯅꯪ ꯀꯩꯝꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯟꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯒ ꯅꯣꯡꯃꯒꯤ ꯐꯣꯟꯁꯤꯗ ꯄꯨꯡ 1-2 ꯈꯛ ꯊꯥꯗꯧ ꯑꯗꯨꯒ ꯅꯪ ꯄꯩꯁా ꯇꯥꯅꯤ ꯀꯥꯏꯅ ꯇꯥꯔꯕ ꯁꯨꯝꯕꯁꯤꯗ ꯑꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯉꯁꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯄꯨꯡ ꯀꯌꯥꯅꯣꯗ ꯍꯦꯛ ꯆꯤꯡꯊꯣꯔꯛꯑꯅꯤ ꯑꯗꯨꯝ ꯎꯠꯂꯛꯑꯅꯤ ꯑꯗꯨꯗ ꯑꯄꯪꯕ ꯃꯌꯥꯝ ꯐꯥꯗꯣꯏꯅꯤ ꯃꯌꯥꯝ that's it ꯀꯣ ꯑꯗꯨꯒꯤ ꯂꯥꯡꯗꯣ ꯑꯩꯈꯣꯏꯁꯨ ꯍꯩ ꯀꯣ ꯑꯗꯣ ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ ꯑꯩꯒꯤ ꯏꯗꯤꯇꯔꯗꯨꯅ how to make money online ꯑꯩꯉꯣꯟꯗ DMꯗ ꯑꯩ ꯏꯀꯥꯏꯃꯟꯗꯅ ꯑꯩ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯣ ꯆꯍꯤꯒ ꯈꯤꯇꯪ ꯆꯥꯅꯔꯛꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯇꯤꯅꯦꯖ ꯀꯩꯒꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯣ how to make money online ꯑꯁꯦ ꯃꯅꯤꯄꯨꯔ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯀꯩꯅꯣ ꯍꯨꯛꯅꯦ ꯃꯌꯥꯝ ꯁꯦꯡ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯕꯅꯦ ꯑꯩꯅ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛꯅꯦ ꯅꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯕ ꯅꯨꯃꯤꯠ 5-ꯅꯤꯗ ꯀꯣ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯃꯣꯕꯥꯏꯜꯗꯒꯤ ꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩ ꯐ꯭ꯔꯤꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕꯅꯦ ꯀꯣ ꯁꯤꯒꯨꯝꯕ ꯂꯥꯡꯁꯤꯗꯤ ꯀꯣ ꯅꯣꯏꯁꯨ ꯂꯣꯏ ꯊꯥꯛꯄ ꯍꯩꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁꯦꯡꯕ ꯀꯣ ꯁ꯭ꯀꯤꯜꯁ ꯑꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯣꯕ ꯂꯦꯠꯁ ꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁ let's say sales skills let's say landing page kamain sarkani ko let's say funnel kamain sarkani automation kamain tarkani Facebook ki advertisement kamain tarkani Instagram ki kamain tarkani Google ki kamain tarkani YouTube ki kamain tarkani sigumba jidi thiba khangaroi na khangara mobile jidi dum thi phangidana si mobile jine ngasi tarik kya no jine ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯍꯜꯂꯣ ꯀꯣ ꯅꯣꯏꯅ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯍꯥꯏꯗꯣ ꯁꯨꯝꯕ ꯑꯝꯇ ꯌꯥꯎꯗꯅ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯖꯣꯀꯦꯁꯟꯁꯨ ꯆꯪꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯑꯇꯣꯞꯄꯗꯤ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯠꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯁꯨ ꯃꯅꯤꯆꯟꯗ꯭ꯔ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯗꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯩ ꯁꯤꯝꯄꯜ ꯑꯣꯏꯅ ꯗꯤꯐꯤꯅꯤꯁꯟ ꯑꯃ ꯄꯤꯔꯝꯒꯦꯕ ꯏꯟꯇꯔꯅꯦꯠꯇꯅꯦ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁ ꯅꯪꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝꯗꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯕ ꯀꯣ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯑꯃ ꯁꯤꯖꯤꯟꯅꯕ ꯋꯥꯅꯦ ꯏꯁꯝ ꯁꯝꯕꯤꯗ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯁꯔꯚꯤꯁꯦꯁ ꯑꯩꯈꯣꯏ ꯌꯣꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯦ that's a simple ꯀꯣ
ꯅꯣꯏꯅ ꯍꯧꯖꯤꯛ digital marketing ꯑꯅ ꯍꯥꯏꯗꯣ digitalꯕꯨ ꯄꯜꯂꯛꯑꯒꯗꯤ ꯅꯪ online ꯑꯃ ꯌꯥꯎꯔꯦꯁꯦ ꯑꯗꯨꯝ ꯈꯪꯉꯣꯕ internetꯁꯦ ꯀꯣ marketing ꯑꯅ ꯌꯥꯎꯕꯗꯤ ꯀꯩꯅꯣ ꯅꯪꯒꯤ product or services marketꯇ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯄ ꯍꯥꯏꯁꯦ ꯅꯪꯒꯤ customerꯗꯣ ꯊꯤꯔꯛꯄ ꯍꯧꯔꯛꯑꯕꯅꯦꯕ ꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪ ꯏꯆꯝ ꯆꯝꯕ ꯀꯣ ꯄꯤꯁ ꯑꯃꯅꯗꯤ ꯌꯥꯔꯣꯏꯕ affiliate marketing ꯈꯛꯇꯅ digital marketing ꯍꯩꯔꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯧꯅꯤ ꯌꯥꯝ ꯂꯩꯌꯦ my friend ꯃꯅꯨꯡꯗ ꯀꯣ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯥꯔꯣ ꯀꯣ ꯅꯣꯏ ꯁꯤꯗ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯑꯣꯏꯒꯗꯕ ꯀꯣ ꯌꯥꯝ ꯂꯩ ꯀꯣ ꯃꯤ ꯀꯞꯅꯕꯁꯨ ꯌꯥꯎꯔꯤꯅꯦ ꯃꯤꯅ ꯀ꯭ꯂꯥꯏꯟ ꯐꯪꯅꯩ ꯍꯥꯏꯕꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯁꯦꯡꯕꯩꯅꯦ ꯀꯣ ꯅꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯕꯦꯠꯆ 3ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀ꯭ꯂꯥꯏꯟ ꯐꯪꯉꯤ ꯃꯇꯝꯗ ꯂꯩ ꯌꯥꯔꯛꯑꯔꯣꯏꯀꯣ ꯈꯔ ꯑꯃꯗꯤ ꯀꯣ ꯑꯗꯨꯝꯕꯁꯨ ꯌꯥꯎꯔꯛꯈꯤꯅꯤ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯣ ꯏꯟꯗꯨꯕꯂꯥꯁꯨ ꯆꯪꯉꯨꯔꯕꯣ ꯏꯟꯗꯨꯕꯂꯥꯁꯨ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯏꯟꯗꯨꯕꯂꯥ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁꯁꯤꯗꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯕꯤꯌꯨ ꯀꯣ ꯗꯤꯁ ꯏꯁ ꯁꯨꯄꯔ ꯏꯝꯄꯣꯔꯇꯦꯟ Indubla nang unmute tꯧꯕ ꯌꯥꯅꯤ Okay Indubla mic ꯌꯥꯗ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔꯕꯣ Indubla sound ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯁꯁꯤꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯑꯝꯇ ꯇꯥꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ ꯃꯣꯏꯒꯤꯁꯦ ꯁꯦꯜꯁ ꯇꯧꯕꯗ 50%ꯁꯦ ꯑꯩꯈꯣꯏꯉꯣꯟꯗ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨ ꯁꯦꯜꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯗꯤ ꯃꯤ ꯈꯣꯝꯕ ꯆꯤꯡꯉꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯔꯣꯝ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯁꯦꯜꯁ ꯇꯧꯕꯁꯦ ꯁꯤꯗꯩꯗ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯀꯩꯝꯇ ꯂꯩꯇꯦ ꯃꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯄꯨꯔꯥ ꯚꯤꯗꯤꯑꯣꯗ ꯑꯞꯂꯣꯗ ꯇꯧꯔ ꯂꯩ ꯑꯗ ꯑꯩ ꯆꯪꯉꯦ ꯑꯩ ꯃꯥꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯉꯣꯟꯗ ꯌꯨꯁꯐꯨꯜ ꯑꯣꯏꯕ ꯑꯣꯏꯗꯦꯕ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯃꯤꯗ ꯑꯩ ꯁꯦꯜꯁ ꯇꯧꯈꯤꯕ ꯑꯗꯨꯝ ꯊꯨꯞꯆꯟꯈ꯭ꯔꯦ ꯅꯪꯁꯨ ꯊꯨꯞꯆꯟꯈ꯭ꯔꯕ ꯑꯩ ꯈꯛ ꯃꯥꯡꯖꯔꯦ ꯑꯩꯅ ꯃꯤ ꯑꯃꯨꯛ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯌꯥꯝ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯅꯦꯄꯣꯂꯤꯌꯟꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯦꯄꯣꯂꯤꯌꯟꯁꯨ ꯊꯨꯞꯆꯟꯈ꯭ꯔꯦ ꯍꯥꯏꯁꯤ ꯗꯦ ꯋꯥꯟꯗꯒꯤ ꯑꯩꯗꯤ ꯑꯩꯅ ꯇꯥꯔꯤꯕꯁꯦ ꯑꯩꯒꯨꯝꯕ ꯁꯨꯝ ꯀꯩꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯂꯥꯁꯇ ꯑꯃꯨꯛ ꯑꯩ ꯈꯪꯉꯀꯥꯟꯗꯁꯨ ꯃꯣꯏꯅꯁꯨ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯩꯁꯨ ꯀꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕꯁꯦ ꯏꯁꯥꯅ ꯑꯩ ꯒꯤꯜꯇꯤꯅꯦ ꯑꯩ ꯏꯁꯥ ꯑꯁꯣꯏꯕꯅꯦ ꯈꯟꯖꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧꯕꯁꯤꯅ ꯐꯩ ꯑꯩꯅ ꯑꯃꯨꯛ ꯁꯦꯜ ꯇꯧꯔꯒ ꯃꯣꯏꯗ ꯑꯃꯨꯛ ꯌꯣꯟꯈꯤꯕꯗꯤ ꯌꯥꯏ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯉꯝꯕꯗꯤ ꯌꯥꯏꯑꯕ ꯇꯧꯕꯇꯕꯨ ꯇꯨꯡꯗ ꯑꯩꯁꯦ ꯀꯩꯅꯣꯝ ꯈꯜꯍꯧꯔꯝꯅꯦꯕ ꯂꯥꯁ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯂꯦꯞꯄꯅꯦꯕ ꯏꯁꯥꯅ ꯀꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯅꯤꯄꯨꯔꯗ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯁ꯭ꯀꯦꯝ ꯇꯧꯔꯛꯇꯣꯔꯕ ꯀꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯑꯁ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯕ ꯋꯥꯟ ꯗꯦ ꯈꯤꯇꯪ ꯂꯧꯑꯣꯕ ꯃꯇꯝ ꯑꯃꯇꯪ ꯂꯧ ꯔꯤꯁꯔꯆ ꯇꯧ ꯈꯪꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯇꯥꯟꯅꯁꯤ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯒꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯒ ꯀꯣ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗ ꯀꯣ ꯅꯪꯅ ꯌꯣꯟꯖꯔꯤꯕ ꯄꯣꯠꯇꯣ ꯃꯤꯉꯣꯟꯗ ꯀꯥꯟꯅꯔꯣꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯌꯣꯟꯗꯕꯅ ꯁꯔꯨꯛ ꯆꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯚꯦꯔꯤ ꯒꯨꯗ ꯑꯗꯣꯝꯗꯤ ꯊꯥꯒꯠꯂꯦ ꯅꯦꯄꯣꯂꯤꯌꯟ ꯑꯗꯨꯒ ꯁꯤꯒꯤ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯁꯨ ꯍꯥꯏꯔꯝꯒꯦꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯀꯣ ꯀꯔꯤꯝꯇ ꯍꯩꯇꯕ ꯃꯤ ꯑꯃꯅ ꯕꯤꯒꯤꯅꯔꯁ ꯑꯃꯅ ꯍꯧꯖꯤꯛ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣ ꯌꯥꯔꯣꯏꯗꯣꯏꯕ ꯃꯔꯝ ꯍꯥꯏꯔꯝꯒꯦꯕ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯔꯤꯁꯦ 2024ꯅꯤ ꯀꯣ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯧꯅꯩꯁꯤꯗꯤ ꯀꯣ ꯋꯦ ꯕꯦꯛ ꯏꯟ 2009-10ꯗ ꯀꯣ ꯌꯨ.ꯑꯦꯁꯇ ꯂꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯈꯛꯇꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯣ ꯑꯣꯔꯒꯥꯅꯤꯛꯇ ꯔꯤल्ꯁ ꯈꯔ ꯊꯥꯒꯠꯂꯒ ꯑꯗꯒꯤ ꯁ꯭ꯇꯣꯔꯤꯗ ꯈꯔ ꯊꯥꯒꯠꯂꯒ ꯐꯦꯁꯕꯨꯛꯇ ꯈꯔ ꯊꯥꯒꯠꯂꯒ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯊꯥꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯃꯥꯏ ꯂꯤꯡꯛꯇꯣꯈꯔ ꯆꯥꯏꯔꯒ ꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯔꯣꯏ ꯀꯣ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨ ꯅꯤꯗ ꯇꯨ ꯕꯤꯜ ꯑꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯦꯡꯉꯣꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯗ ꯈꯪꯅꯔꯛꯀꯅꯤ ꯃꯥꯅ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯀꯗꯧꯕ ꯉꯥꯛꯇꯅꯦ ꯑꯗꯨꯏꯗꯨꯅ ꯌꯥꯔꯒꯗꯤ ꯍꯥꯟꯅꯅꯦ ꯃꯥꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯅꯪꯅ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯕꯦꯁꯤꯛ ꯅꯤꯗꯁꯇꯨꯗꯤ ꯍꯥꯟꯅ ꯍꯩꯕꯤꯔꯣ
ꯍꯩꯔ ꯃꯇꯨꯡꯗ affiliate marketing ꯗꯣ ꯌꯥꯝ ꯂꯥꯏꯅ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯑꯩꯒꯤ program 660 days challenge ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ affiliate marketing ꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯧꯍꯟꯒꯦ ꯌꯦꯡꯉꯣ Sir, kanamta. ꯃꯤꯠꯅ ꯎꯁꯟꯕꯗ ꯍꯟꯒꯦ ꯍꯥꯏꯕꯤꯔꯛꯑꯣ Sir, ꯑꯩꯈꯣꯏꯒꯤ client sir. Client ꯑꯩꯈꯣꯏ sir ꯀꯃꯥꯏꯅ define ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ individual customer ꯑꯣꯏꯅ define ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ companyꯒꯨꯝꯕ tie up ꯉꯝꯃꯒꯗꯤ companyꯒꯤꯁꯤꯗ ꯑꯣꯏꯅ define ꯇꯧꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯦ Okay, Priyojit Takhilamam. Client ama kamain define tawdano haibneba. Client ama je isam samida mahangna business ama own tawgadaba. Kyan tarba. Natraga nangna huzik business ama huzik nangje huzik let's say haidi nang huzik kai product or services nangna kai nu yondo sa adu matung yam ille. Service to the Service. Awesome. Nangna pidoriba service Canada sanagani. Let's say samti fazaye suitra. Awesome. Ko koi answer haptare ko ai kanoda project no nei kanum hajar keba bundau ko nangna huzik service pi doreba nangi service kana da apply to yani kana da apply to yani nangi service ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯀꯨꯜꯒꯨꯝꯕꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕꯗ ꯍꯥꯏꯔꯒꯗꯤ Okay, fine makha tharno yare school gumba organization achou yani ba school da ya tardi school gi owner do aduna hek yawa matamda nangi product or services among yon ba yara nangi client se kamaina define togi huziki do definition oi toktho process to khango braba nangna haijariba huzik nang huzik ngon degi nang marketing tamba hora abaneba client ama kamaina define togdino do ai process ne am line takwa neba nangna haijariba nangi skills nangi services nangi knowledge adugido kana gumba amada chana gadaba ko either school tokroba let's say Satra mayam amadasu nangna haijariba skills so takpa yabra adu oitari satra dusu client ne habada kai kai huzik ai gisu yongo nang huzik business on to natriba ai gisu nahak se client neba natra nangna ai community da pet tor changa amnina you are my client nangna huzik lawrse ai service neba project gan tabro kido tai masida client kamain define tawdino do khangani Google की definition का लोई तो ज्ञान तारो यार okay okay कोई रोनाल्डो से को तीन okay correction Ronaldo ready ले रहा अंचन भी Sir, tai. oh okay Ronaldo यार रहा Ronaldo yares. okay अदुदी जुम्नो को सलो दना मी am ngai ले रहा Sir, same lure. okay Ronaldo चंगा बा और सेम लोर बा तारी battery की link दा थादरो अदुगा सोमला कंदा तो चिंखे चाक थोंगो लोर मान लेगा केजुला okay ado मैम को YouTube to do मैम live yeng biwa मैम ko anything ko if you really wanted to join this Asur Academy we love to help you to grow you on the another level ado मैम sigidi ko matang sida khoi losenjarage ado khoi manungda matang amtang loje project habiro project ai nangi ko ngasai thagim sir okay ado herje si message se मैम thadoro kuno go si phaktai nang ai khangna lo ai ju khangi haidoro kono phatte do khoi manungda khangna wane ba ko mi gi maming pan ganu next time ko mi gi photo thagalunu sai sa khangalo re ke doge bhai mi maming ni son pan da okay indu buladi 10k lo mangar male ne dubla thong no pamu gre da ko bhai